ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯄ꯭ꯔꯤꯌꯥ ꯍꯩꯁꯅꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯆꯧꯕ ꯏꯃꯨꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯔꯤ꯫ "ꯍꯦ, ꯃꯇꯩꯃ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯑꯃꯨꯛꯇ ꯊꯣꯛꯂꯛꯎꯅꯦ ꯅꯪꯕꯣ꯫ ꯍꯩꯃ, ꯃꯁꯤ ꯃꯅꯥ ꯄꯪꯂ ꯃꯥꯜꯂꯦ, ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯀꯧꯔꯤꯁꯤ ꯇꯥꯗꯦ ꯍꯥꯏꯕꯅꯤꯗ꯫ ꯍꯣ, ꯀꯔꯤ ꯍꯥꯏꯒꯦ? ꯑꯩꯁꯤ ꯈꯨꯠ ꯊꯥꯗꯣꯛꯄ ꯌꯥꯗ ꯇꯧꯕꯅꯤ꯫ ꯑꯇꯣꯝꯕꯗꯤ ꯍꯧꯒꯠꯈ꯭ꯔꯕ꯭ꯔꯣ? ꯍꯧꯒꯠꯈ꯭ꯔꯕꯅꯤ, ꯀꯩꯗꯧꯔꯒꯦ? ꯃꯣꯏ ꯇꯥꯅ ꯂꯥꯛꯇꯅ ꯀꯧꯔꯤꯕꯗꯨꯕꯣ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯤ? ꯅꯅꯥꯎꯁꯤꯡꯒꯤ ꯃꯃꯥꯡꯁꯤꯗ ꯊꯣꯛ ꯏꯀꯥꯏꯖꯈ꯭ꯔꯦ ꯑꯩꯗꯤ꯫ ꯊꯕꯛ ꯂꯩꯗꯅ ꯀꯧꯖꯕꯕꯨ ꯀꯔꯤ ꯏꯀꯥꯏꯅꯤꯡꯉꯥꯏ ꯂꯩꯒꯦꯅꯦ? ꯐꯔꯦ, ꯑꯩꯁꯦ ꯍꯌꯦꯡ ꯂꯪꯐꯩꯗ ꯊꯕꯛ ꯆꯠꯄ ꯇꯥꯔꯦ, ꯑꯗꯨꯅ ꯃꯇꯩꯃ ꯅꯪꯅ ꯑꯉꯥꯡꯁꯤꯡꯁꯦ ꯅꯤꯡꯊꯤꯅ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯨ꯫ ꯇꯥꯟꯖꯥꯁꯤꯗ ꯊꯣꯏꯕ ꯃꯃꯤꯠ ꯅꯣꯏꯗꯨꯅ ꯊꯣꯔꯛꯂꯒ ꯑꯆꯧꯕꯗ ꯄꯥꯝꯍꯜꯂꯤ꯫ ꯍꯩꯃ, ꯑꯩꯈꯣꯏ ꯏꯆꯥ ꯊꯣꯏꯕꯁꯤ ꯍꯧꯒꯠꯂꯛꯑꯕ꯭ꯔꯅꯦ? ꯇꯨꯝꯕ ꯄꯦꯜꯂꯕ꯭ꯔꯣ? ꯊꯣꯏꯕ ꯃꯆꯤꯟ ꯃꯆꯥꯗꯣ ꯄꯩꯗꯨꯅ: "ꯄꯦꯟꯗꯦꯗ, ꯀꯃꯥꯏꯅ ꯄꯦꯟꯗꯣꯏꯅꯣ ꯇꯨꯝꯕꯕꯨ? ꯄꯥꯖꯤꯅ ꯏꯃꯥꯕꯨ ꯀꯧꯕ ꯇꯥꯕꯗ ꯑꯩꯁꯤ ꯇꯥꯕ ꯉꯝꯗ꯭ꯔꯦ, ꯇꯨꯝꯕꯁꯨ ꯉꯝꯗ꯭ꯔꯦ, ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯍꯧꯒꯠꯂꯛꯑꯕ." ꯏꯁ, ꯍꯩꯔꯦꯗ ꯏꯆꯥꯁꯤꯗꯤ ꯋꯥ ꯉꯥꯡꯕꯒꯁꯤ ꯌꯥꯝꯅ꯫ "ꯍꯌꯦꯡ ꯄꯥꯖꯤꯅꯅꯦ ꯂꯪꯐꯩꯗ ꯆꯠꯂꯅꯤ, ꯏꯆꯥꯒꯤ ꯀꯩ ꯂꯩꯔꯣꯕ?" "ꯈꯪꯗꯦ, ꯐꯖꯕ ꯃꯌꯥꯝ ꯂꯩꯔꯣ, ꯑꯗꯣ ꯀꯨꯏꯅ ꯂꯩꯔꯛꯀꯅꯨꯀꯣ, ꯊꯨꯅ ꯍꯜꯂꯣ. ꯄꯥꯖꯤ ꯎꯗ꯭ꯔꯗꯤ ꯏꯃꯥꯕꯨ ꯀꯞꯄꯛꯀꯅꯤ, ꯑꯩ ꯊꯦꯝꯕ ꯉꯝꯃꯣꯏꯕ." "ꯃꯁꯤ ꯋꯥ ꯉꯥꯡꯕ ꯌꯥꯝ ꯍꯩꯈ꯭ꯔꯦꯗ ꯃꯁꯦ꯫ ꯏꯆꯥ ꯊꯣꯏꯕ, ꯂꯥꯛꯑꯣ, ꯆꯤꯟ ꯁꯦꯡꯅꯕ ꯇꯧꯔꯁꯤ." ꯇꯣꯝꯕꯅ: "ꯇꯥꯆꯧ, ꯊꯕꯛ ꯆꯠꯂꯣꯏꯗ꯭ꯔꯣ?" "ꯑꯇꯣꯝꯕ, ꯑꯩ ꯉꯁꯤꯗꯤ ꯊꯕꯛ ꯆꯠꯂꯔꯣꯏ. ꯍꯌꯦꯡꯗꯒꯤ ꯑꯩ ꯂꯪꯐꯩꯗ ꯃꯇꯝ ꯈꯔ ꯆꯠꯂꯅꯤ. ꯅꯇꯩꯃꯒ ꯅꯤꯡꯊꯤꯅ ꯂꯩꯔꯝꯃꯨꯀꯣ. ꯇꯥꯆꯧ ꯍꯣꯏꯅ ꯂꯪꯐꯩ ꯆꯠꯄꯗꯣ ꯑꯩꯁꯨ ꯌꯥꯎꯒꯦ." "ꯌꯥꯗꯦ, ꯌꯥꯗꯦ. ꯌꯨꯝꯁꯤꯗ ꯅꯨꯄꯤ ꯃꯈꯣꯏ ꯈꯛꯇ ꯊꯥꯗꯣꯛꯄꯁꯨ ꯌꯥꯕ ꯅꯠꯇꯦ. ꯅꯌꯥꯝꯕ ꯑꯩ ꯂꯩ, ꯀꯔꯤꯒꯤ ꯅꯈꯣꯏꯅ ꯋꯥꯒꯅꯤ? ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯪꯁꯨ ꯊꯕꯛ ꯂꯩꯔꯀꯥꯟꯗ ꯆꯠꯂꯤꯕꯗꯨꯅꯤ. ꯃꯗꯨꯒꯤ ꯁꯦꯜꯗꯨꯅ ꯏꯆꯥ ꯊꯣꯏꯕꯒꯤ ꯇꯨꯡꯁꯤꯟꯕꯤꯌꯨ." ꯑꯆꯧꯕꯅ ꯃꯅꯥꯎꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯩ꯫ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯃꯈꯣꯏꯕꯨ ꯊꯥꯗꯣꯛꯂꯝꯕ ꯃꯤꯠꯀꯨꯞꯇꯒꯤ ꯑꯆꯧꯕꯅ ꯃꯅꯥꯎꯕꯨ ꯀꯔꯤꯗ ꯁꯣꯏꯈꯤꯅꯤ ꯍꯥꯏꯅ ꯌꯦꯡꯁꯤꯟꯖꯕꯅꯤ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯆꯧꯕ ꯅꯨꯄꯤ ꯊꯤꯔꯦ꯫ ꯑꯌꯤꯡꯕꯤꯅꯁꯨ ꯇꯣꯝꯕꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤ꯫ ꯑꯗꯨꯕꯨ ꯑꯆꯧꯕ ꯑꯃꯗꯤ ꯑꯌꯤꯡꯕꯤ ꯃꯃꯤꯠꯇ ꯃꯆꯥ ꯑꯃꯠꯇ ꯎꯕ ꯉꯝꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯇꯣꯝꯕꯁꯨ ꯆꯥꯎꯕ ꯁꯥꯔꯦꯞ ꯐꯥꯗꯨꯅ ꯂꯩꯃꯒ ꯂꯨꯍꯣꯡꯅꯗꯨꯅ ꯊꯣꯏꯕ ꯃꯆꯥ ꯑꯣꯏꯅ ꯐꯪꯖꯈꯤ꯫ ꯊꯣꯏꯕꯕꯨ ꯑꯆꯧꯕ ꯑꯃꯗꯤ ꯑꯌꯤꯡꯕꯤꯅ ꯃꯆꯥꯗ ꯃꯆꯥꯗꯧꯅ ꯈꯟꯖꯩ꯫ ꯑꯗꯨꯕꯨ ꯂꯩꯃꯃꯥꯗꯤ ꯄꯨꯛꯆꯦꯜ ꯈꯔ ꯄꯤꯛꯄꯗ ꯅꯠꯇꯅ ꯃꯤꯒꯤ ꯋꯥꯁꯨ ꯂꯧꯔꯝꯃꯤ, ꯑꯗꯨꯒ ꯇꯣꯝꯕꯅ ꯑꯄꯪ ꯆꯨꯝꯆꯠꯅꯤ꯫ ꯃꯃꯤꯡ ꯈꯛꯇꯒꯤ ꯏꯆꯥ ꯑꯣꯏꯔꯦ, ꯃꯃꯥꯏꯒ ꯂꯩꯃꯤꯟꯅꯕꯁꯦ ꯐꯪꯗ꯭ꯔꯕ ꯅꯨꯡꯁꯤꯕ ꯁꯥꯕ ꯃꯌꯥꯝꯁꯤꯅ ꯑꯃꯨꯛꯇꯣꯏꯕ ꯃꯤꯠꯁꯦ ꯑꯗꯨꯝ ꯃꯅꯥꯈ꯭ꯔꯦ꯫ "ꯀꯔꯤꯅꯣ ꯅꯨꯄꯤ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯇꯧꯅꯨꯀꯣ ꯅꯨꯄꯤ, ꯅꯣꯏꯒꯤ ꯄꯨꯛꯆꯦꯜ ꯄꯤꯛꯄꯤ ꯊꯕꯛꯇꯣ ꯇꯧꯅꯨ." "ꯑꯩꯁꯨ ꯏꯆꯥꯁꯤ ꯅꯨꯡꯁꯤꯌꯦ, ꯏꯅꯥꯛꯇ ꯂꯩꯍꯟꯅꯤꯡꯉꯦ. ꯉꯥꯏꯍꯥꯛ ꯂꯩꯇ ꯑꯩꯈꯣꯏ ꯃꯇꯩ ꯃꯅꯥꯎꯁꯤꯅ ꯏꯆꯥꯁꯦ ꯃꯃꯥꯏꯒꯤ ꯅꯥꯛꯇꯒꯤ ꯑꯗꯨꯝ ꯀꯧꯊꯣꯛꯂꯒ ꯃꯃꯥꯏꯕꯨ ꯅꯨꯡꯁꯤꯗꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯃꯣꯏꯒꯤꯁꯦ꯫ ꯌꯦꯡꯉꯣ, ꯍꯧꯖꯤꯛꯁꯨ ꯏꯆꯥꯗꯨꯅ ꯃꯃꯥꯏꯒꯤ ꯅꯥꯛꯇ ꯂꯩꯖꯕꯗꯣ ꯃꯃꯥ ꯑꯣꯏꯕ ꯉꯝꯗꯕꯤ ꯃꯃꯥ ꯁꯥꯅꯤꯡꯕꯤꯁꯤꯅ ꯀꯧꯊꯣꯛꯂꯒ ꯄꯨꯈ꯭ꯔꯦꯗꯅ." "ꯀꯔꯤꯅꯣꯅꯦ ꯃꯁꯤ ꯅꯨꯄꯤꯁꯤꯕꯣ? ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯀꯥ ꯌꯥꯝ ꯍꯦꯟꯒꯅꯨꯀꯣ ꯅꯨꯄꯤ ꯅꯪ. ꯏꯇꯩꯃꯅ ꯏꯆꯥ ꯂꯨꯅ ꯇꯧꯕꯗ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯅꯕꯨꯛꯆꯦꯜ ꯄꯤꯛꯏꯕꯗꯨ ꯀꯔꯤꯒꯤꯅꯣ? ꯑꯩꯒꯤ ꯏꯆꯥꯗꯤ ꯇꯥꯆꯧ ꯑꯃꯗꯤ ꯏꯇꯩꯃꯒꯤꯁꯨ ꯃꯆꯥꯅꯤ ꯀꯩꯅꯣ." "ꯍꯣ, ꯑꯩꯗꯤ ꯐꯠꯇꯕꯤꯅꯦ, ꯐꯠꯇꯕꯤ. ꯅꯣꯏ ꯃꯁꯦꯟ ꯑꯃꯠꯇ ꯑꯣꯏꯔꯒ ꯑꯩꯕꯨꯅ ꯇꯣꯉꯥꯟꯅ ꯐꯠꯇꯕꯤ ꯑꯣꯏꯅ ꯇꯥꯍꯟꯕ ꯅꯠꯇ꯭ꯔꯣ?" "ꯌꯥꯔꯦ ꯅꯨꯄꯤ, ꯑꯗꯨꯒꯤ ꯁꯔꯨꯛ ꯏꯃꯨꯡ ꯃꯅꯨꯡ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯁꯨ. ꯇꯥꯆꯧꯗꯣ ꯍꯌꯦꯡ ꯂꯪꯐꯩꯗ ꯆꯠꯀꯅꯤ ꯍꯥꯏꯕꯅꯤ, ꯑꯗꯨꯒꯤ ꯏꯇꯩꯃꯒ ꯑꯋꯥꯠ ꯑꯄꯥ ꯂꯩꯕ ꯆꯠꯈ꯭ꯔꯤꯕ ꯑꯣꯏꯔꯝꯒꯅꯤ. ꯑꯁꯨꯛ ꯅꯨꯡꯁꯤꯅꯅ ꯂꯩꯔꯤꯕ ꯌꯨꯝꯁꯦ ꯀꯥꯏꯅꯕ ꯁꯤꯟꯒꯅꯨꯀꯣ ꯅꯨꯄꯤ." "ꯑꯩꯕꯨ ꯌꯨꯝꯒꯥꯏꯕꯤ ꯑꯣꯏꯅꯕꯗꯤ ꯅꯣꯏꯅ ꯁꯤꯟꯕꯅꯤ." ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯆꯧꯕꯁꯨ ꯂꯪꯐꯩ ꯆꯠꯈ꯭ꯔꯦ꯫ ꯑꯌꯤꯡꯕꯤ ꯏꯪꯈꯣꯜ ꯅꯥꯄꯤ ꯐꯣꯏꯔꯤ, ꯊꯣꯏꯕꯁꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ: "ꯏꯃꯥꯕꯣ, ꯑꯩꯈꯣꯏ ꯄꯥꯖꯤꯗꯨ ꯀꯔꯝ ꯀꯥꯟꯗ ꯍꯜꯂꯛꯇꯣꯏꯅꯣ? ꯑꯩꯒꯤ ꯑꯃꯨꯛ ꯂꯩꯔꯛꯀꯗ꯭ꯔꯥ? ꯁꯥꯟꯅꯄꯣꯠ ꯃꯌꯥꯝꯁꯨ ꯂꯩꯔꯛꯇꯣꯏꯔꯣ ꯑꯩꯒꯤ?" "ꯏꯆꯥꯒꯤ ꯉꯃꯣꯛꯁꯨ ꯁꯥꯟꯅꯄꯣꯠꯁꯨ ꯃꯌꯥꯝ ꯂꯩꯔꯛꯀꯅꯤ." "ꯑꯗꯣ ꯀꯔꯝ ꯀꯥꯟꯗ ꯍꯜꯂꯛꯇꯣꯏꯅꯣꯕ?" "ꯉꯁꯤ ꯈꯛꯇ ꯆꯠꯈꯤꯕꯗ ꯉꯥꯏꯔꯤꯁꯤꯗꯤ, ꯈꯔ ꯂꯩꯔꯒ ꯑꯗꯨꯝ ꯍꯜꯂꯛꯀꯅꯤ." "ꯏꯆꯥꯕꯨ ꯅꯣꯏ ꯄꯥꯖꯤ ꯅꯨꯡꯁꯤꯕ꯭ꯔꯅꯦ?" "ꯅꯨꯡꯁꯤ. ꯏꯃꯥꯕꯣꯛꯁꯨ ꯄꯥꯖꯤꯁꯨ ꯏꯃꯥꯁꯨ ꯄꯥꯕꯁꯨ ꯂꯣꯏ ꯅꯨꯡꯁꯤ. ꯑꯗꯨꯒꯀꯣ, ꯏꯃꯥꯗꯤ ꯅꯨꯡꯁꯤꯔꯁꯨ ꯏꯁꯧ ꯃꯌꯥꯝ ꯂꯥꯡꯉꯤ." "ꯍꯦ ꯊꯣꯏꯕ, ꯅꯪ ꯁꯤꯗ ꯀꯩꯗꯧꯔꯤꯅꯣ? ꯂꯥꯛ, ꯆꯥꯛ ꯆꯥꯔꯣ ꯂꯥꯛꯑꯣ." "ꯉꯝꯃꯔꯣꯏ, ꯑꯩ ꯀꯣꯟꯅ ꯏꯃꯥꯕꯣꯛꯀ ꯆꯥꯅꯤ." "ꯊꯣꯏꯕ, ꯆꯣ, ꯃꯃꯥꯅ ꯆꯥꯛ ꯆꯥꯁꯦ ꯍꯥꯏꯔꯤꯁꯦ ꯆꯥꯊꯣꯛꯎꯔꯣ, ꯃꯔꯝ ꯃꯣꯛꯄꯅꯤ ꯏꯆꯥꯗꯤ." "ꯇꯜꯂꯦ, ꯍꯣꯔꯦꯟ ꯏꯃꯥꯕꯣꯛꯀ ꯄꯨꯟꯅ ꯆꯥꯁꯦ. ꯏꯃꯥꯕꯣꯛꯅ ꯆꯥꯛ ꯏꯟꯕꯅ ꯍꯥꯎꯏ, ꯏꯃꯥꯅ ꯏꯟꯕꯗꯤ ꯍꯥꯎꯇꯦ. ꯊꯨꯅ ꯏꯜꯂꯒ ꯑꯩꯗꯣ ꯐꯨꯜꯍꯜꯂꯦ, ꯑꯗꯨꯅ ꯇꯜꯂꯦ." "ꯏꯅꯥꯎ, ꯑꯩꯁꯨ ꯃꯇꯦꯛꯁꯤꯗ ꯉꯥꯏꯔꯤ ꯂꯣꯏꯗꯧꯕ, ꯑꯗꯨꯒ ꯑꯉꯥꯡꯁꯦ ꯑꯩꯒ ꯑꯗꯨꯝ ꯆꯥꯃꯤꯟꯅꯔꯒꯦ." "ꯑꯉꯥꯡꯁꯦ ꯅꯝꯗꯨꯅ ꯏꯆꯦ ꯑꯣꯏꯅ ꯃꯥꯡꯍꯟꯗꯧꯔꯕꯅꯤ.
ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯁꯦꯝꯗꯣꯛꯇ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯃꯃꯥ ꯃꯄꯥ ꯅꯨꯡꯁꯤꯕꯗꯒꯤ ꯃꯃꯥ ꯃꯄꯥ ꯁꯥꯕꯁꯤꯡꯗꯨꯅ ꯍꯦꯟꯅ ꯂꯥꯏꯅꯤꯡ ꯑꯣꯏꯈꯠꯂꯛꯏ ꯏꯅꯥꯎ ꯏꯀꯥꯏꯕ ꯈꯔ ꯈꯪꯅꯔꯗꯤ ꯐꯗꯧꯅꯤ ꯅꯄꯣꯠꯇꯤ ꯅꯠꯇꯅ ꯅꯄꯣꯠ ꯁꯥꯅꯤꯡꯉꯤꯗꯤꯕꯨ ꯏꯀꯥꯏꯗ꯭ꯔ ꯈꯪꯗꯤꯌꯦ ꯏꯀꯥꯏ ꯈꯪꯗꯕ ꯃꯤꯅ ꯋꯥꯏ ꯆꯥꯏꯔꯤꯝꯁꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯩꯃ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯆꯪꯈꯤ ꯑꯌꯤꯡꯕꯤ ꯅꯨꯡꯉꯥꯏꯇꯅ ꯏꯅꯥꯎ ꯀꯔꯤꯅꯣ ꯉꯁꯤ ꯅꯪꯒꯤ ꯋꯥꯍꯩꯁꯤꯕꯨ ꯑꯗꯨꯛ ꯄꯤꯛꯄ꯭ꯔꯥ ꯅꯪꯒꯤ ꯄꯨꯛꯁꯦ ꯏꯃꯥꯕꯣ ꯅꯨꯡꯁꯤꯜꯂꯣ ꯂꯥꯛꯑꯣ ꯆꯥꯛ ꯏꯟꯕꯤꯔꯣ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯂꯤꯔꯒ ꯆꯥꯛ ꯏꯜꯂꯣ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤꯀꯣ ꯐꯠꯇꯕꯤꯅꯤ ꯃꯥꯗꯤ ꯐꯠꯇꯕꯤ ꯏꯆꯥ ꯊꯣꯏꯕ ꯏꯃꯥꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯌꯥꯗꯦ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯕ ꯌꯥꯗꯦꯀꯣ ꯈꯪꯂꯕ꯭ꯔꯣ ꯍꯣꯏ ꯍꯥꯏꯔꯔꯣꯏ ꯏꯃꯥꯕꯣ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯂꯩꯃ ꯃꯆꯥꯗ ꯀꯩꯅꯣ ꯊꯣꯏꯕ ꯏꯅꯔꯛꯄ ꯌꯥꯔꯣꯏ ꯍꯥꯏꯕꯅꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯇꯨꯝꯃꯒ ꯂꯩꯔꯝꯃꯨ ꯏꯃꯥ ꯀꯨꯏꯔꯣꯏꯕ ꯉꯝꯃꯣꯏ ꯇꯨꯝꯅꯤꯡꯗꯦ ꯏꯃꯥꯅ ꯄꯨꯕꯤꯌꯨ ꯌꯥꯗ꯭ꯔꯗꯤ ꯏꯃꯥꯕꯣꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯨꯅꯤ ꯑꯩꯗꯤ ꯂꯩꯔꯨꯅꯤ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯑꯩꯗꯤ ꯍꯦꯛ ꯂꯩꯖꯔꯨꯔꯣ ꯏꯅꯤꯡꯇꯝꯅ ꯂꯩꯀꯥꯏ ꯀꯣꯏꯔꯨꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃ ꯂꯩꯀꯥꯏꯒꯤ ꯆꯤꯡꯒꯟꯕꯤ ꯃꯤꯋꯥ ꯉꯥꯡꯕꯤ ꯊꯣꯏꯅꯨ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯏꯃꯥꯕꯣ ꯗꯨꯛ ꯁꯥꯔꯤꯔꯣ ꯑꯩꯁꯨ ꯁꯥꯕ ꯌꯥꯎꯒꯦ ꯏꯆꯥ ꯊꯣꯏꯕꯕꯨ ꯍꯩꯒꯗ꯭ꯔꯅꯦ ꯇꯝꯕꯗ ꯍꯩꯇꯕ ꯀꯦꯝ ꯂꯩꯇꯦ ꯍꯥꯏꯗꯨꯗꯤ ꯄꯥꯖꯤꯅ ꯆꯨꯝꯃꯤ ꯏꯆꯥꯅ ꯍꯥꯏꯕ ꯂꯥꯛꯑꯣ ꯁꯤꯗ ꯐꯝꯃꯨ ꯋꯥꯔꯤ ꯂꯤꯕꯤꯒꯤ ꯏꯆꯥꯒꯤ ꯕꯨꯠꯀꯤ ꯋꯥꯔꯤ ꯂꯤꯕꯤꯌꯨꯀꯣ ꯁꯣꯝꯗꯅ ꯂꯩꯃ ꯃꯤꯋꯥ ꯉꯥꯡꯂꯤ ꯈꯪꯗꯦꯗ ꯏꯆꯥꯅꯤꯅ ꯃꯃꯥꯒꯤ ꯅꯥꯛꯇ ꯂꯩꯅꯤꯡꯗꯅꯕ ꯀꯔꯤ ꯂꯩꯋꯥꯕꯨ ꯊꯥꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯏꯃꯥꯕꯣꯛꯀꯤ ꯃꯅꯥꯛꯇ ꯂꯩꯒꯦꯅ ꯑꯃꯨꯛꯇꯣꯏꯕ ꯑꯃꯔꯣꯝꯗꯗꯤ ꯏꯁꯥ ꯀꯣꯝꯕꯒꯤ ꯅꯨꯡꯉꯥꯏꯕ ꯑꯗꯨꯗ ꯑꯃꯨꯛꯁꯨ ꯈꯣꯏꯗꯧꯁꯦ ꯁꯥꯎꯅꯤꯡꯉꯛꯄ ꯃꯇꯥꯡꯁꯨ ꯌꯥꯎꯔꯤ ꯄꯣꯠꯅꯤ ꯄꯪꯒꯅꯨ ꯂꯩꯃ ꯑꯩꯅ ꯍꯥꯏꯒꯗꯕ ꯋꯥꯗꯤ ꯍꯩꯁꯤꯡꯅ ꯆꯠꯂꯨ ꯂꯣꯏꯅ ꯎꯁꯤꯇꯅꯤ ꯀꯅꯥ ꯈꯪꯅꯤ ꯅꯨꯡ ꯄꯥꯟ ꯅꯥꯏꯕ ꯃꯤꯑꯣꯏꯕꯅꯤ ꯃꯥꯡꯗꯅ ꯑꯃ ꯇꯨꯡꯗꯅ ꯑꯃ ꯃꯄꯥꯜ ꯊꯨꯡꯗꯅ ꯑꯃ ꯅꯨꯡꯗ ꯈꯜꯂꯤꯗꯨꯅ ꯑꯃ ꯑꯣꯏꯔꯝꯕꯁꯨ ꯑꯩꯅ ꯁꯨꯝ ꯇꯥꯕꯗ ꯅꯣꯏ ꯅꯆꯦꯗꯨꯒꯤ ꯃꯄꯥꯝꯗꯣ ꯂꯥꯏ ꯇꯤꯟ ꯌꯥꯝ ꯇꯧꯕ ꯏꯃꯨꯡꯅꯤ ꯍꯥꯏꯅ ꯇꯥꯏ ꯑꯗꯨꯅ ꯅꯪ ꯆꯦꯛꯁꯤꯜꯂꯨ ꯍꯥꯏꯕꯤꯔꯤꯕꯁꯤꯅꯤꯀꯣ ꯁꯣꯏꯕ ꯍꯥꯏꯕꯁꯤ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯀꯝꯗꯧꯅꯅꯣ ꯑꯩꯅ ꯆꯦꯛꯁꯤꯟꯒꯗꯧꯔꯤꯕꯁꯤꯕꯣ ꯍꯩ ꯑꯄꯪꯕꯤ ꯅꯪꯅ ꯄꯪꯁꯤꯟꯅꯕꯗꯨꯅꯗꯤ ꯌꯥꯔꯣꯏꯅꯦ ꯅꯆꯥꯗꯨꯁꯨ ꯇꯞꯅ ꯃꯣꯏꯊꯦꯝ ꯇꯧꯔꯒ ꯃꯅꯥꯛꯇꯒꯤ ꯍꯦꯟꯗꯣꯛꯇꯅꯕ ꯇꯧꯔꯛꯏꯗꯨꯅꯤ ꯁꯤꯗꯩꯗꯤ ꯏꯕꯦꯝꯃ ꯅꯋꯥꯗꯒ ꯅꯪꯅ ꯃꯣꯏꯒꯤ ꯃꯔꯝꯗ ꯀꯩꯅꯣꯝ ꯍꯥꯏꯔꯨꯕꯗꯒꯅꯦ ꯃꯣꯏꯒꯤ ꯃꯤꯆꯪꯒ ꯑꯗꯨꯝ ꯆꯪꯕ ꯍꯧꯔꯗꯧꯅꯤꯀꯣ ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯤ ꯊꯔꯣꯏ ꯏꯕꯦꯝꯃ ꯑꯗꯨꯗꯤ ꯑꯩꯒꯤ ꯅꯨꯄꯥꯗꯨꯗꯤ ꯇꯧꯕ ꯍꯧꯔꯦ ꯃꯣꯏꯒꯤ ꯋꯥꯛꯇ ꯐꯟꯕ ꯌꯥꯗꯦ ꯑꯩꯁꯦ ꯐꯠꯇꯕꯤꯅꯤ ꯑꯣꯏꯔꯤꯁꯦ ꯊꯔꯣ ꯑꯩ ꯀꯩꯗꯧꯅꯤ ꯍꯧꯖꯤꯛ ꯏꯕꯦꯝꯃ ꯅꯋꯥꯗꯣ ꯐꯥꯖꯤꯜꯂꯨ ꯅꯪꯒꯤ ꯋꯥꯍꯩ ꯈꯨꯗꯤꯡ ꯊꯥꯖꯍꯜꯂꯨ ꯇꯞꯅ ꯂꯩꯔꯤꯕ ꯁꯝꯄꯇꯤ ꯄꯨꯝꯕ ꯅꯣꯏꯒꯤ ꯑꯣꯏꯅ ꯍꯣꯠꯅꯧ ꯐꯪꯒꯅꯨꯅꯤ ꯏꯕꯦꯝꯃ ꯈꯪꯒꯅꯨ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯃꯇꯩꯃꯒꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯔꯤ ꯁꯥꯒꯦ ꯀꯌꯥꯝ ꯀꯨꯏꯅ ꯃꯌꯥꯝꯕꯒꯤ ꯃꯇꯩꯃꯒꯤ ꯃꯤꯆꯪꯗ ꯂꯦꯞꯄꯤ ꯍꯥꯏꯕꯗꯣ ꯌꯦꯡꯒꯦ ꯏꯁ ꯑꯩꯅ ꯍꯥꯏꯕꯅ ꯈꯖꯤꯛꯇ ꯅꯪꯅ ꯇꯧꯊꯣꯔꯛꯄꯅ ꯃꯌꯥꯝ ꯑꯗꯨꯅꯤꯅꯦ ꯍꯥ ꯐꯔꯦ ꯊꯥꯔꯣ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯀꯝꯗꯧꯏ ꯊꯥꯔꯣ ꯑꯣꯏꯅ ꯁꯤꯟꯕ ꯊꯕꯛꯄꯨ ꯃꯥꯏ ꯄꯥꯛꯇꯦ ꯍꯥꯏꯕ꯭ꯔꯣ ꯃꯤꯒꯤ ꯏꯃꯨꯡ ꯀꯥꯏꯔꯒ ꯇꯣꯈꯥꯏ ꯇꯥꯔꯒ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯔꯤꯕ ꯆꯐꯨ ꯀꯥꯏꯔꯒ ꯀ꯭ꯋꯥꯛꯅ ꯍꯔꯥꯎꯕꯒꯨꯝ ꯃꯣꯏꯒꯤ ꯏꯃꯨꯡꯁꯦ ꯅꯨꯡꯁꯤꯅꯅ ꯂꯩꯔꯝꯕꯗꯒꯤ ꯏꯃꯨꯡ ꯀꯥꯏꯊꯔꯛꯄ ꯎꯕꯗ ꯑꯩꯅ ꯍꯔꯥꯎꯕ ꯀꯔꯤꯗꯕꯨ ꯈꯦꯅꯔꯤꯒꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯇꯣꯝꯕꯅ ꯅꯨꯄꯤ ꯀꯔꯤꯅꯣ ꯇꯧꯔꯤꯕꯗꯨꯅ ꯇꯨꯝꯗꯅ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯏꯇꯩꯃꯅ ꯆꯥꯛ ꯊꯣꯡꯉꯤꯁꯦ ꯅꯪꯁꯨ ꯈꯔ ꯌꯥꯎꯁꯤꯜꯂꯨꯕ ꯀꯩꯗꯧꯒꯦ ꯌꯥꯝ ꯅꯨꯡꯁꯤꯈ꯭ꯔꯕꯣꯏꯗ ꯃꯣꯏ ꯃꯇꯩꯃꯁꯦ ꯅꯣꯡꯃꯇ ꯑꯩꯅ ꯊꯕꯛ ꯇꯧꯕꯗꯤ ꯃꯣꯏ ꯅꯨꯄꯥꯅ ꯎꯕꯤꯕ ꯅꯠꯇꯦ ꯅꯇꯩꯃꯁꯤꯅ ꯇꯧꯕ ꯈꯛꯇꯅꯤ ꯎꯔꯤꯁꯦ ꯑꯩꯁꯨ ꯍꯛꯆꯥꯡꯁꯦ ꯉꯝꯗꯕꯒꯤ ꯍꯤꯞꯄꯅꯤ ꯑꯩꯁꯨ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠꯇꯗꯤ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯃꯥꯒꯤ ꯈꯥꯛꯇꯨꯅ ꯑꯗꯨꯝ ꯇꯧꯔꯤꯕꯅꯤ ꯍꯣꯏ ꯅꯪꯅ ꯍꯥꯏꯕ ꯂꯣꯏ ꯆꯨꯝ ꯁꯦꯁꯦ ꯄꯣꯊꯥꯔꯣ ꯑꯩꯒꯤ ꯅꯨꯄꯤ ꯅꯥꯕ ꯌꯥꯗꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯌꯤꯡꯕꯤ ꯂꯩꯃꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯏꯅꯥꯎ ꯅꯪꯕꯨ ꯍꯛꯆꯥꯡ ꯈꯔ ꯅꯨꯡꯉꯥꯏꯔꯕ꯭ꯔꯣ ꯂꯥꯛꯑꯣ ꯆꯥꯛ ꯈꯔ ꯆꯥꯔꯒ ꯄꯣꯊꯥꯔꯣ ꯍꯣꯏ ꯈꯔꯕꯨꯗꯤ ꯐꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ ꯂꯩꯃꯗꯤ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕꯗꯨꯗ ꯑꯌꯤꯡꯕꯤꯅ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯤ ꯆꯍꯤ 6 ꯉꯥꯏꯔꯤꯕ ꯊꯣꯏꯕꯅ ꯃꯃꯥꯕꯣꯛꯄꯨ ꯁꯪꯕꯤꯔꯤ ꯑꯌꯤꯡꯕꯤꯅ ꯃꯆꯥꯗ ꯃꯆꯥꯗꯧꯅ ꯂꯨꯅ ꯇꯧꯕꯅ ꯑꯅꯝꯕ ꯃꯇꯝꯗ ꯑꯉꯥꯡ ꯑꯁꯤꯅꯁꯨ ꯑꯌꯤꯡꯕꯤꯒꯤ ꯃꯅꯥꯛꯇꯗ ꯂꯩꯅꯕ ꯍꯣꯠꯅꯖꯩ ꯑꯗꯨꯕꯨ ꯂꯩꯃꯗꯤ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯑꯣꯏꯔꯝꯃꯤ ꯊꯣꯏꯕꯅ ꯃꯕꯣꯛ ꯂꯣꯏꯁꯤꯜꯂꯨꯗ ꯇꯨꯝꯃꯨꯔꯁꯤ ꯂꯥꯛꯑꯣ ꯍꯩꯃ ꯏꯆꯥꯕꯨ ꯋꯥꯔꯕ꯭ꯔꯣ ꯂꯣꯏꯔꯦ ꯏꯃꯥꯕꯣꯛ ꯂꯣꯏꯔꯦ ꯁꯣꯝꯗ ꯂꯩꯃ ꯃꯄꯨꯔꯣꯏꯕꯗ ꯅꯨꯄꯥ ꯏꯆꯥꯗꯣ ꯏꯆꯦꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯃꯦ ꯑꯃꯨꯛꯇ ꯀꯧꯔꯁꯨ ꯍꯩꯃ ꯏꯇꯩꯃꯒ ꯇꯨꯝꯖꯔꯁꯅꯤ ꯀꯩꯅꯣ ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯣ ꯐꯖꯅ ꯄꯣꯊꯥꯔꯣ ꯊꯣꯏꯕꯁꯦ ꯑꯩꯒꯤ ꯏꯆꯥꯅꯤ ꯑꯩꯒꯤ ꯃꯆꯥ ꯄꯣꯛꯇꯕꯤ ꯑꯁꯤꯅ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯏꯆꯥꯁꯤꯕꯨ ꯃꯥꯒꯤ ꯃꯆꯥ ꯑꯣꯏꯅꯕ ꯍꯣꯠꯅꯔꯤꯁꯤꯕꯣ ꯅꯨꯄꯤ ꯅꯪ ꯋꯥ ꯉꯥꯡꯕꯗꯤ ꯌꯥꯝ ꯀꯥ ꯍꯦꯟꯒꯅꯨꯀꯣ ꯑꯩꯒꯤ ꯋꯥꯕꯨ ꯀꯅꯥꯅ ꯇꯥꯕꯤꯅꯤ ꯍꯥꯏꯒꯦ ꯑꯩꯗꯤ ꯐꯠꯇꯕꯤ ꯅꯣꯡꯃꯇ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯏꯆꯥꯁꯤꯅ ꯂꯩꯕ ꯐꯪꯗꯦ ꯃꯁꯤꯗ ꯃꯃꯥ ꯑꯣꯏꯕꯒꯤ ꯊꯃꯣꯏꯅ ꯀꯔꯤ ꯐꯥꯎꯔꯝꯒꯅꯤ ꯌꯥꯔꯦꯁꯤ ꯅꯨꯄꯤ ꯏꯇꯩꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯤꯕꯨ ꯃꯆꯥꯗꯧꯅ ꯂꯨꯅ ꯇꯧꯕꯤꯕꯁꯤꯅꯁꯨ ꯏꯆꯥꯁꯤꯅ ꯃꯃꯥꯕꯨ ꯄꯨꯈꯟꯖꯔꯤꯕꯅꯤ ꯇꯥꯆꯧꯁꯨ ꯂꯩꯕ ꯅꯠꯇꯦ ꯑꯗꯨꯅ ꯏꯇꯩꯃꯒ ꯂꯩꯖꯕꯕꯨ ꯀꯌꯥꯝ ꯀꯥꯏꯔꯒꯦ ꯅꯨꯄꯥ
ꯅꯪꯅꯗꯤ ꯅꯇꯩꯃꯁꯦ ꯐꯅ ꯈꯜꯂꯤꯕ ꯑꯗꯨꯒ ꯅꯇꯩꯃꯒꯤ ꯅꯨꯡꯗ ꯆꯦꯜꯂꯤꯕ ꯐꯠꯇꯕꯁꯤꯗꯤ ꯅꯪꯅ ꯈꯪꯗꯦ ꯅꯪ ꯂꯩꯇ꯭ꯔꯤꯀꯥꯟꯗ ꯏꯆꯦꯅ ꯌꯨꯝꯁꯤ ꯇꯧꯔꯤꯁꯦ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯗꯦ ꯑꯩꯗꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯗꯨꯗꯁꯨ ꯅꯠꯇꯦ ꯂꯩꯀꯥꯏꯁꯤꯗ ꯑꯩ ꯍꯦꯛ ꯂꯥꯛꯄ ꯎꯕꯗ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯁꯤꯅ ꯄꯥꯎ ꯇꯝꯃꯛꯏꯕꯅꯤ ꯏꯆꯦꯅ ꯑꯩꯈꯣꯏꯁꯤꯕꯨ ꯁꯨꯅꯤ ꯅꯣꯝꯅꯤ ꯈꯪꯗꯦ ꯃꯌꯥꯝꯅ ꯆꯥꯎꯅꯕ ꯌꯣꯛꯂꯛꯂꯒ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤꯁꯨ ꯃꯆꯥ ꯐꯥꯎꯕ ꯆꯥꯎꯔꯦ ꯃꯁꯥꯅ ꯍꯤꯡꯕ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦꯅꯦ ꯍꯥꯏꯗꯗꯅ ꯃꯣꯏꯗ ꯑꯗꯨꯝ ꯇꯥꯡꯖꯗꯨꯅ ꯂꯩ ꯏꯀꯥꯏꯕ ꯈꯪꯗꯦ ꯀꯥꯏꯅ ꯈꯪꯗꯦꯗ ꯑꯩ ꯈꯣꯏꯗꯧꯁꯤ ꯁꯥꯎꯅꯤꯡ ꯈꯜꯂꯨꯔꯒ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯏꯇꯩꯃꯃꯛꯅꯕꯨ ꯑꯗꯨꯝꯅ ꯍꯥꯏꯔꯝꯒꯗ꯭ꯔꯅꯦ ꯅꯨꯄꯤ ꯃꯤꯒꯤ ꯋꯥꯁꯤ ꯀꯥ ꯍꯦꯟꯅ ꯊꯥꯖꯔꯣꯏꯁꯤ ꯀꯅꯥꯅ ꯈꯪꯅꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯅꯅ ꯂꯩꯕꯁꯤꯗ ꯀꯜꯂꯛꯇꯅ ꯌꯨꯝ ꯀꯥꯏꯅꯕ ꯍꯣꯠꯅꯔꯝꯕꯁꯨ ꯂꯩꯀꯥꯏꯁꯦ ꯃꯤꯋꯥ ꯉꯥꯡꯕ ꯌꯥꯝ ꯂꯩꯕꯅꯤ ꯑꯗꯨꯅ ꯅꯪꯁꯨ ꯍꯩꯅ ꯁꯤꯡꯅ ꯆꯠꯂꯨ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯅꯣꯡꯃ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯏꯊꯥ ꯊꯥꯖꯗꯅ ꯅꯨꯄꯥ ꯑꯃ ꯂꯥꯛꯇꯨꯅ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯑꯌꯦꯡꯕꯤꯕꯨ ꯀꯧꯔꯛꯏ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯏꯇꯩꯃ ꯇꯣꯝꯕ ꯅꯣꯏꯕꯨ ꯇꯥꯕ꯭ꯔꯣ ꯍꯩꯃ ꯊꯣꯝꯕ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯑꯌꯨꯛꯁꯤꯗ ꯏꯄꯥ ꯄꯥꯈꯠꯂꯤꯕꯗꯨꯕꯣ ꯏꯇꯩꯃ ꯇꯥꯆꯧꯗꯣ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯂꯩꯈꯤꯗ꯭ꯔꯦ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯁꯛꯈꯪꯗꯕ ꯍꯨꯔꯥꯟꯕ ꯈꯔꯒ ꯈꯨꯠ ꯊꯣꯛꯅꯕꯗ ꯇꯥꯆꯧꯗꯣ ꯂꯩꯈꯤꯗ꯭ꯔꯦ ꯍꯥ ꯀꯔꯤ ꯍꯥꯏꯕ ꯊꯣꯝꯕ ꯅꯪ ꯃꯇꯥꯡ ꯆꯥꯗꯅ ꯅꯇꯩꯃꯗ ꯐꯥꯒꯤ ꯇꯧꯒꯅꯨ ꯍꯥꯏꯌꯣ ꯅꯣꯏ ꯇꯥꯆꯧꯗꯣ ꯀꯔꯤꯝꯇ ꯇꯧꯗꯦ ꯍꯥꯏ ꯇꯣꯝꯕꯅ ꯀꯩꯅꯣ ꯊꯣꯝꯕ ꯅꯪꯅ ꯇꯝꯂꯤ ꯄꯥꯎꯗꯨꯕꯨ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯏꯃꯨꯡ ꯑꯁꯤ ꯉꯁꯤꯗꯤ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜꯗꯅ ꯊꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯑꯆꯧꯕꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯁꯨ ꯂꯣꯏꯈ꯭ꯔꯦ ꯑꯌꯤꯡꯕꯤꯗꯤ ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗꯕꯒꯤ ꯅꯨꯡꯉꯥꯏꯇꯕꯅ ꯋꯥꯈꯜ ꯂꯩꯅꯥ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯄꯤꯛꯂꯤꯕ ꯊꯣꯏꯕꯅ ꯏꯃꯥꯕꯣ ꯀꯞꯀꯅꯣ ꯑꯩꯈꯣꯏ ꯄꯥꯖꯤꯗꯣ ꯅꯣꯡꯃ ꯁꯣꯏꯗꯅ ꯍꯜꯂꯛꯈꯤꯅꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯏꯃꯥꯕꯣꯛ ꯃꯁꯥ ꯀꯟꯅꯕ ꯆꯥꯛ ꯆꯥꯁꯤ ꯑꯌꯦꯡꯕꯤꯒꯦ ꯁꯦ ꯌꯥ ꯀꯥꯊꯣꯛ ꯊꯣꯏꯕ ꯅꯣꯏ ꯄꯥꯁꯤ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯂꯔꯣꯏꯗꯕ ꯃꯐꯝꯗ ꯆꯠꯈ꯭ꯔꯦ ꯊꯅꯝꯃꯦ ꯑꯩꯕꯨꯅ ꯅꯥꯏꯇꯣꯝ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯥꯝꯃꯁꯨ ꯏꯃꯥꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯑꯗꯨꯅ ꯀꯞꯀꯅꯣꯕ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯇꯧꯗ ꯑꯌꯤꯡꯕ ꯍꯦꯟꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯀꯞꯂꯛꯏ ꯇꯥꯟꯖꯥꯁꯤꯗ ꯂꯩꯃꯅ ꯄꯤꯛꯇ꯭ꯔꯣ ꯀꯩꯗꯧꯏꯅꯣ ꯅꯪ ꯑꯗꯨꯗ ꯏꯃꯥ ꯑꯩ ꯏꯃꯥꯕꯣꯛꯇꯅꯦ ꯆꯥꯛ ꯏꯟꯕꯤꯔꯤꯅꯦ ꯏꯃꯥꯕꯣꯛꯁꯤ ꯑꯗꯨꯝ ꯀꯞꯄꯒ ꯂꯩ ꯏꯆꯦꯁꯤꯕꯨ ꯄꯤꯛꯇ ꯄꯤꯛꯂꯤꯕ ꯑꯉꯥꯡꯂꯣ ꯅꯈꯨꯠ ꯄꯥꯜꯂꯤꯗꯣ ꯊꯤꯕꯣꯡꯁꯤ ꯐꯥꯎꯗꯤ ꯆꯥꯕ ꯌꯥꯏꯌꯦ ꯏꯆꯥꯁꯤꯗ ꯃꯣꯏꯊꯦꯝ ꯇꯧꯔꯒ ꯏꯆꯦꯒꯤ ꯅꯥꯛꯇꯒꯤ ꯍꯦꯟꯗꯣꯛꯇꯅꯕ ꯍꯣꯠꯅꯕꯗꯣ ꯇꯧꯕꯤꯔꯅꯨ ꯇꯥꯇꯥ ꯂꯣꯏꯅ ꯈꯪꯕꯖꯥꯠ ꯌꯥꯏ ꯍꯥꯏꯗꯅ ꯁꯨꯝ ꯍꯦꯟꯖꯤꯟꯕꯤꯔꯛꯀꯅꯨ ꯏꯆꯥꯁꯤꯕꯨ ꯏꯊꯥꯗꯒꯤ ꯃꯨꯟꯅꯕ ꯍꯣꯠꯅꯕꯤꯔꯛꯀꯅꯨ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯊꯣꯏꯕꯁꯦ ꯑꯩ ꯏꯕꯨꯛ ꯊꯣꯛꯀꯤ ꯏꯆꯥꯅꯤ ꯑꯗꯨꯒ ꯏꯆꯦꯅ ꯅꯃꯤꯠꯇ ꯅꯆꯥ ꯎꯕ ꯉꯝꯗꯕꯤ ꯅꯄꯨꯔꯣꯏꯕ ꯐꯥꯎꯕ ꯆꯥꯊꯣꯛꯄꯤ ꯁꯝꯅ ꯍꯥꯏꯔꯕꯗꯤ ꯏꯆꯦꯁꯦ ꯃꯍꯤ ꯃꯌꯥꯏ ꯀꯟꯕꯤ ꯍꯤꯡꯆꯥꯕꯤꯒꯨꯝꯕꯅꯤ ꯑꯗꯨꯅ ꯏꯆꯥꯁꯦ ꯏꯆꯦꯒꯤ ꯃꯅꯥꯛꯇ ꯂꯩꯕꯁꯤ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯀꯤꯖꯔꯦ ꯑꯩꯗꯤ ꯊꯣꯏꯕ ꯂꯥꯛꯑꯣ ꯉꯁꯤꯗꯒꯤ ꯍꯤꯡꯆꯥꯕꯤꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯕ ꯌꯥꯔꯣꯏ ꯇꯜꯂꯦ ꯑꯩ ꯏꯃꯥꯕꯨꯒꯤ ꯃꯅꯥꯛꯇ ꯂꯩꯅꯤ ꯑꯁꯤ ꯅꯪꯒꯤ ꯅꯃꯥꯕꯨ ꯅꯠꯇꯤꯌꯦꯁꯦ ꯃꯤ ꯃꯥꯟꯕꯤ ꯃꯤꯗꯤ ꯅꯠꯇꯕꯤ ꯍꯤꯡꯆꯥꯕꯤꯅꯦ ꯍꯤꯡꯆꯥꯕꯤ ꯅꯈꯣꯏ ꯄꯥꯖꯤꯗꯨꯁꯨ ꯅꯃꯥꯕꯣꯛ ꯁꯥꯕꯤ ꯍꯤꯡꯆꯥꯕꯤꯁꯤꯅ ꯆꯥꯔꯤꯅꯤ ꯀꯤꯖꯗ꯭ꯔꯥ ꯀꯤꯗꯦ ꯃꯥ ꯅꯪ ꯅꯕꯨꯛ ꯌꯥꯝ ꯐꯠꯇꯦ ꯍꯌꯦꯡꯋꯥꯏ ꯑꯩꯅ ꯆꯥꯎꯔꯀꯥꯟꯗ ꯏꯃꯥꯕꯣꯛꯇ ꯊꯤꯅ ꯇꯧꯕꯒꯤ ꯅꯪꯁꯨ ꯇꯧꯅꯤ ꯑꯩꯅ ꯑꯁꯤꯒꯤ ꯑꯉꯥꯡꯁꯦ ꯃꯁꯦ ꯐꯔꯣꯏꯌꯦ ꯑꯗꯨꯕꯨꯗꯤ ꯍꯤꯡꯆꯥꯕꯤꯁꯤꯅ ꯏꯆꯥꯁꯦ ꯄꯨꯡꯃꯥꯡ ꯃꯥꯡꯍꯜꯂꯕ ꯍꯥꯏꯗꯣ ꯑꯣꯏꯔꯕꯅꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯊꯔꯣ ꯑꯃꯗꯤ ꯂꯩꯃ ꯍꯧꯅꯗꯨꯅ ꯄꯣꯠꯐꯝ ꯇꯝꯅ ꯂꯥꯛꯏ ꯊꯔꯣꯅ ꯕꯦꯝꯃ ꯑꯩꯒꯤ ꯋꯥꯗꯤ ꯂꯩꯍꯧꯔꯤꯕ ꯂꯟꯊꯨꯝ ꯅꯈꯣꯏꯒꯤ ꯑꯣꯏꯅꯕ ꯍꯣꯠꯅꯧ ꯍꯤꯡꯆꯥꯕꯤ ꯃꯋꯥ ꯆꯥꯕꯤꯗꯨꯅ ꯂꯩꯁꯤꯟꯅꯔꯒꯅꯦ ꯃꯥꯒꯤ ꯁꯔꯨꯛ ꯆꯞ ꯆꯥꯕꯤ ꯂꯧꯈ꯭ꯔꯒ ꯑꯇꯣꯞꯄꯗ ꯃꯌꯨꯝ ꯑꯃꯨꯛ ꯄꯥꯟꯈꯤꯕꯁꯨ ꯀꯅꯥꯅ ꯈꯪꯅꯤ ꯑꯩ ꯅꯥꯏꯗ꯭ꯔꯣ ꯍꯥꯟꯅ ꯃꯈꯣꯏꯗꯤ ꯂꯥꯏ ꯇꯤꯟꯒ ꯌꯥꯝꯅ ꯅꯛꯅꯩ ꯍꯥꯏꯗꯅ ꯍꯧꯖꯤꯛꯇꯤ ꯌꯦꯡꯉꯨ ꯃꯋꯥꯗꯨꯁꯨ ꯆꯥꯊꯣꯛꯈ꯭ꯔꯦꯗꯅ ꯆꯦꯛꯁꯤꯜꯂꯨꯀꯣ ꯅꯆꯥꯗꯨꯁꯨ ꯑꯩꯗꯤ ꯅꯪꯒꯤ ꯈꯟꯕꯗ ꯄꯥꯈꯠꯂꯤ ꯅꯣꯏ ꯑꯇꯣꯝꯕꯗꯁꯨ ꯑꯩꯅ ꯅꯍꯥꯟ ꯊꯦꯡꯅꯕꯗ ꯀꯩꯅꯣ ꯈꯔꯗꯤ ꯍꯥꯏꯈ꯭ꯔꯕꯅꯤ ꯐꯔꯦ ꯊꯔꯣ ꯅꯪꯅ ꯍꯥꯏꯈꯤꯕꯗꯣ ꯑꯩꯅꯁꯨ ꯑꯃꯨꯛ ꯍꯥꯏꯔꯒ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯇꯥꯟꯊꯣꯛꯈꯤꯅꯕ ꯍꯣꯠꯅꯗꯕ ꯌꯥꯗꯦ ꯑꯩꯒꯤꯗꯤ ꯏꯆꯥ ꯃꯇꯣꯝꯇꯅꯤ ꯐꯠꯇꯕꯒꯤ ꯍꯧꯅꯕꯤ ꯌꯦꯡꯂꯨ ꯈꯨꯗꯤꯡ ꯐꯠꯇꯕ ꯋꯥꯈꯜꯅ ꯂꯥꯡꯒꯣꯏ ꯆꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯂꯩꯃ ꯂꯩꯃꯤꯟꯅꯔꯤꯕ ꯑꯌꯤꯡꯕꯤꯗꯒꯤ ꯃꯤꯋꯥꯡ ꯉꯥꯡꯕꯤ ꯃꯤꯒꯤ ꯏꯃꯨꯡ ꯀꯥꯏꯅꯕ ꯁꯤꯟꯕꯤ ꯊꯔꯣꯒꯤ ꯋꯥꯅ ꯂꯨꯝꯅ ꯂꯧꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯂꯩꯃ ꯃꯄꯨꯔꯣꯏꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯨꯄꯥ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ ꯊꯥꯖꯗꯕ ꯇꯧꯒꯅꯨ ꯏꯇꯩꯗꯨꯁꯨ ꯃꯁꯤꯒꯤ ꯍꯤꯡꯆꯥꯕꯤꯁꯤꯅ ꯆꯥꯊꯣꯛꯈ꯭ꯔꯦꯗꯅ ꯈꯔ ꯂꯩꯔꯗꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯏꯆꯥꯁꯤꯁꯨ ꯆꯥꯈ꯭ꯔꯅꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯇꯩꯃꯁꯦ ꯌꯨꯝꯁꯤꯗꯒꯤ ꯌꯥꯝ ꯊꯨꯅ ꯇꯥꯟꯊꯣꯛꯅꯕ ꯇꯧꯁꯤ ꯅꯪꯅ ꯊꯕꯛ ꯍꯦꯛ ꯆꯠꯈꯤꯕꯒ ꯅꯇꯩꯃꯁꯤꯁꯨ ꯊꯣꯛꯈ꯭ꯔꯅꯤ ꯀꯗꯥꯏꯗ ꯆꯠꯂꯤꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯀꯔꯤ ꯑꯔꯣꯟꯕ ꯇꯧꯔꯤꯕꯅꯣꯁꯨ ꯈꯪꯗꯦ ꯑꯩꯗꯤ ꯂꯩꯃꯤꯟꯅꯕ ꯉꯝꯃꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ ꯅꯍꯥꯟꯗꯁꯨ ꯊꯔꯣꯒ ꯏꯅꯦ ꯁꯈꯤꯒ ꯊꯦꯡꯅꯩ ꯑꯗꯨꯗꯁꯨ ꯋꯥꯐꯝ ꯈꯔꯗꯤ ꯍꯥꯏꯔꯛꯂꯕꯅꯤ ꯄꯪꯒꯅꯨ ꯅꯨꯄꯥ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯄꯨꯝꯕ ꯏꯆꯥꯁꯤꯒꯤ ꯑꯣꯏꯅ ꯍꯣꯠꯅꯁꯤ ꯀꯔꯤꯒꯨꯝꯕ ꯍꯤꯡꯆꯥꯕꯤꯁꯤꯅ ꯀꯨꯏꯅ ꯂꯩꯔꯕꯗꯤ ꯃꯥꯒꯤ ꯁꯔꯨꯛ ꯂꯧꯅꯕ ꯍꯣꯠꯅꯔꯛꯀꯅꯤ ꯌꯥꯔꯦ ꯅꯨꯄꯤ ꯄꯣꯊꯥꯅꯕ ꯇꯧꯔꯁꯤ ꯑꯉꯥꯡꯁꯤ ꯌꯥꯔꯤꯈꯩ ꯇꯩꯃꯒꯤ ꯃꯅꯥꯛꯇ ꯆꯪꯗꯅꯕ ꯁꯦꯟꯅꯧ
ꯇꯥꯗꯕ ꯅꯠꯇꯦ ꯑꯌꯤꯡꯕꯤ ꯃꯥꯁꯨ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯩꯈꯣꯏꯃꯛꯅ ꯑꯩꯕꯨ ꯑꯗꯨꯝꯅ ꯍꯦꯛ ꯈꯟꯕꯀꯣ ꯃꯤꯋꯥ ꯉꯥꯡꯕ ꯄꯥꯝꯖꯕ ꯁꯃꯥꯖ ꯑꯁꯤꯗ ꯃꯈꯣꯏ ꯅꯨꯄꯥ ꯅꯪ ꯌꯥꯎꯗ ꯀꯔꯝꯃꯤꯀꯣ ꯍꯥꯏꯕꯅꯣ ꯃꯥꯡꯁꯨ ꯂꯥꯟ ꯇꯨꯡꯁꯨ ꯇꯦꯟ ꯋꯥꯔꯦꯗ ꯑꯩꯗꯤ ꯁꯤꯔꯕꯁꯨ ꯅꯪꯒꯤ ꯁꯪꯒꯥꯏ ꯑꯁꯤꯗ ꯑꯔꯣꯏꯕ ꯑꯣꯏꯒꯦ ꯈꯜꯂꯨꯕ ꯏꯇꯤꯛ ꯆꯥꯔꯝꯗ꯭ꯔꯦ ꯋꯥꯈꯜ ꯃꯥꯅ ꯐꯨꯡꯕꯪꯅꯗꯨꯅ ꯄꯣꯊꯥꯕꯗ ꯅꯨꯡꯉꯥꯏꯔꯕ ꯑꯍꯤꯡ ꯑꯁꯤꯁꯨ ꯇꯨꯝꯗꯅ ꯂꯦꯟꯕ ꯇꯥꯔꯦ ꯑꯌꯤꯡꯕꯤ ꯃꯤꯠꯌꯦꯡꯗ ꯊꯣꯛꯂꯤꯕ ꯊꯥꯖ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯐꯝꯃꯤ ꯑꯍꯤꯡ ꯑꯗꯨꯒꯤ ꯑꯁꯤꯛꯄ ꯑꯀꯤꯕ ꯂꯩꯇꯦ ꯑꯩꯒꯤ ꯀꯅꯥ ꯂꯩꯇꯦ ꯈꯜꯂꯛꯄ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯑꯩꯒꯤ ꯋꯥꯈꯜꯒꯤ ꯇꯨꯔꯦꯜꯅ ꯑꯣꯏꯈꯤꯕꯅꯤ ꯅꯪꯅ ꯆꯤꯡꯖꯥꯎ ꯑꯃꯝꯕꯗ ꯂꯝꯕꯦꯜ ꯑꯃꯨꯛꯅꯔꯛꯄ ꯃꯤꯀꯨꯞꯇ ꯅꯪꯅ ꯏꯅꯥꯛꯇ ꯂꯩꯗꯨꯅ ꯃꯩꯉꯥꯜ ꯄꯤꯗꯨꯅ ꯂꯝꯖꯤꯡ ꯄꯤꯈꯤꯕ ꯅꯍꯥꯛꯇꯣ ꯉꯁꯤꯒꯤ ꯑꯩꯒꯤ ꯋꯥꯈꯜꯒꯤ ꯇꯨꯔꯦꯜꯗꯒꯤ ꯅꯤꯡꯈꯥꯏꯈ꯭ꯔꯦ ꯑꯣꯏꯔꯦ ꯉꯁꯤꯗꯤ ꯅꯥꯏꯇꯣꯝ ꯇꯥꯕ ꯀꯅꯥꯁꯨ ꯂꯩꯇꯕ ꯃꯤꯁꯛ ꯅꯪꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯕ ꯑꯩꯁꯦ ꯅꯪꯒꯤ ꯁꯪꯒꯥꯏ ꯑꯁꯤꯗ ꯂꯩꯕꯒꯤ ꯃꯇꯤꯛ ꯆꯥꯗ꯭ꯔꯦ ꯆꯠꯂꯒꯦ ꯑꯩꯁꯨ ꯑꯩꯒꯤ ꯈꯛꯇꯒꯤ ꯑꯣꯏꯕ ꯄꯨꯟꯁꯤ ꯑꯃꯗ ꯋꯥꯔꯧꯒꯅꯨꯀꯣ ꯑꯩꯕꯨ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩ ꯃꯆꯥꯛ ꯊꯣꯡꯅ ꯊꯣꯡꯅ ꯏꯁꯧ ꯂꯥꯡꯂꯤ ꯃꯍꯥꯔꯥꯅꯤꯅꯤꯅ ꯃꯊꯤꯕꯣꯡꯁꯤꯁꯨ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯩꯅ ꯊꯣꯡꯗꯣꯏꯕ ꯃꯤꯔꯦꯝꯁꯤꯡꯁꯦ ꯂꯦꯞꯊꯥꯛ ꯊꯥꯛꯂꯒ ꯄꯨꯟꯁꯤꯁꯦ ꯀꯌꯥꯝ ꯀꯨꯏꯅꯅꯣ ꯈꯪꯗꯦ ꯑꯩꯅ ꯂꯩꯗꯣꯏꯁꯤꯕꯣ 이마보기 자디 아이 비유르게 그다이 이마보기 자디 그다이노 아이는 까야락노 너희 나마보기 마닥다 짱바 야로이 마기 타박부터 떠오바 야로이나 하이세 이마 팟다비 낭얌 팟대 냐기 마뚱 아잉비 왓로이신두나 마판다 톡라이 아토바 낭부 따브로 따라바디 마판다 묵다 톡로 그이도리데마 아토바 너희 따소 레이트라바 마파마시다 마카타나 이레이린시 ꯆꯠꯂꯒꯦ ꯉꯁꯤꯗꯤ ꯅꯈꯣꯏꯅꯁꯨ ꯍꯩꯅꯗ꯭ꯔꯕ ꯑꯩ ꯅꯈꯣꯏꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯂꯔꯣꯏ ꯑꯗꯨꯕꯨ ꯅꯇꯩꯕꯅ ꯉꯁꯤ ꯐꯥꯎꯕ ꯅꯈꯣꯏꯒꯤ ꯃꯥꯡꯅꯕ ꯑꯃꯗꯤ ꯏꯆꯥ ꯊꯣꯏꯕꯒꯤ ꯐꯠꯇꯅꯕ ꯀꯔꯤꯝꯇ ꯇꯧꯗꯦ ꯍꯥꯏꯕꯁꯤꯗꯤ ꯅꯈꯣꯏꯅ ꯈꯪꯉꯨꯀꯣ ꯃꯤꯋꯥ ꯉꯥꯡꯕ ꯄꯥꯝꯖꯔꯤꯕ ꯃꯤꯑꯣꯏꯕꯒꯤ ꯅꯣꯛꯅ ꯁꯥꯎꯕ ꯃꯤꯠꯌꯦꯡꯗ ꯅꯇꯩꯃ ꯀꯨꯏꯅ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯏꯆꯥ ꯊꯣꯏꯕꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯅꯥꯎꯀꯣꯟꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯕ ꯑꯣꯏꯌꯨꯀꯣ 이세나 ꯆꯠꯇ꯭ꯔꯤꯀꯥꯟ ꯋꯥꯐꯝ ꯑꯃꯗꯤ ꯅꯥꯈꯩ ꯁꯦꯡꯍꯧꯁꯤ ꯂꯩꯍꯧꯔꯤꯕ ꯂꯟ ꯊꯨꯝꯒꯤ ꯃꯇꯥꯡꯗ ꯍꯌꯦꯡ ꯀꯣꯟꯅ ꯑꯃꯨꯛ ꯑꯌꯦꯠꯄ ꯏꯅꯥꯎ ꯂꯟ ꯊꯨꯝ ꯄꯨꯝꯕ ꯅꯈꯣꯏꯒꯤ ꯉꯥꯛꯇꯅꯤ ꯑꯩꯅ ꯀꯔꯤꯒꯤ ꯑꯌꯦꯠꯄ ꯄꯤꯔꯛꯀꯅꯤ ꯑꯩꯒꯤ ꯍꯥꯏꯕꯗ ꯅꯈꯣꯏ ꯅꯠꯇꯅ ꯂꯩꯕ ꯅꯠꯇꯦ ꯑꯗꯨꯅ ꯂꯩꯔꯤꯕ ꯄꯨꯝꯕ ꯅꯈꯣꯏꯒꯤꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯌꯦꯡꯕꯤ ꯈꯣꯡ ꯊꯥꯡꯕ ꯍꯧꯋꯤ ꯈꯥꯝꯕꯤꯗꯤ ꯀꯅꯥꯅꯁꯨ ꯃꯍꯥꯛꯄꯨ ꯑꯗꯨꯕꯨ ꯊꯣꯡꯖꯤꯜꯗ ꯇꯨꯐꯛ ꯇꯨꯐꯥꯏ ꯂꯦꯞꯂꯝꯕ ꯊꯣꯏꯕꯅ ꯏꯃꯥꯕꯣ ꯅꯪ ꯀꯗꯥꯏꯗ ꯆꯠꯂꯤꯅꯣ ꯑꯩꯁꯨ ꯂꯥꯛꯀꯦ ꯏꯆꯥ ꯊꯣꯏꯕ ꯅꯪ ꯂꯥꯛꯄ ꯌꯥꯔꯣꯏ ꯏꯆꯥꯗꯤ ꯏꯃꯥ ꯄꯥꯕꯅ ꯍꯥꯏꯕ ꯏꯟꯕ ꯃꯆꯥ ꯑꯣꯏꯌꯨꯀꯣ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯑꯐꯕ ꯑꯁꯨꯝꯕ ꯊꯕꯛ ꯇꯧꯗꯨꯅ ꯃꯤꯅ ꯃꯁꯛ ꯈꯪꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯛꯎ ꯏꯁꯣꯔ ꯃꯥꯅ ꯊꯦꯡꯅꯧ ꯍꯥꯏꯅ ꯇꯝꯕꯤꯔꯝꯂꯕꯗꯤ ꯑꯃꯨꯛ ꯊꯦꯡꯅꯁꯤꯀꯣ ꯏꯆꯥꯁꯤꯗꯤ ꯈꯪꯒꯅꯨ 이마보 감옥 찰라게고 이마보 낭 짰기노 에이 가나다 이마보 거우도이노 에이 가나다 와리리 한도이노 가나다 이짜도이바 거우비도이노 에이 줄라게 이마보 복파비 헤이 카이노 니마시보 이나바 야로이 토이바 이몽다 사사사 ngꯧ고 호렌디 nga thong hak na sa thoksi ima sakmi dai ma tanaw ni dai ma pu khawbagi panggal laichri pasi oi ramali ko yuman gi pusi kari no nupi na nupi bu hanta di yengli ba haurak pham pumba nupi na gi pum na ma oi ri hai base ayek sing na sidi tanaw khanglai tomba masu magi nupi ki sakri pumba khangdu na leibani khangi magi nupi asi mabuk sel khara pi I hai ba ꯃꯤꯒꯤ ꯃꯤꯋꯥ ꯂꯧꯗꯨꯅ ꯌꯨꯝ ꯀꯥꯏꯅꯕ ꯍꯣꯠꯅꯔꯦ ꯍꯥꯏꯕꯁꯨ ꯑꯗꯨꯕꯨ ꯅꯨꯄꯥ ꯊꯣꯛꯄ ꯉꯝꯗꯕꯅ ꯑꯗꯨꯃꯛ ꯃꯇꯩꯃꯕꯨꯗꯤ ꯈꯥꯝꯕ ꯉꯝꯖꯗꯦ ꯊꯣꯏꯕ ꯅꯨꯄꯥꯗꯤ ꯅꯨꯄꯥ ꯊꯣꯛꯄ ꯉꯝꯗ꯭ꯔꯤ ꯅꯃꯥꯁꯦ ꯋꯥꯈꯜ ꯇꯥꯍꯟꯕꯁꯨ ꯉꯝꯗ꯭ꯔꯤ ꯑꯗꯨꯅ ꯍꯌꯦꯡꯋꯥꯏ ꯏꯁꯥꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂꯕ ꯀꯥꯟꯗ ꯅꯃꯥꯁꯦ ꯋꯥꯈꯜ ꯇꯥꯍꯜꯂꯨꯀꯣ ꯑꯩꯅ ꯍꯌꯦꯡꯋꯥꯏ ꯅꯨꯄꯤ ꯊꯤꯔꯀꯥꯟꯗ ꯄꯥꯕꯒ ꯏꯃꯥꯟꯅꯕꯅꯤ ꯏꯃꯥꯕꯣꯛꯇ ꯊꯤ ꯇꯧꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯣꯏꯅꯤ ꯍꯩ ꯑꯩꯅ ꯀꯗꯥꯏꯗ ꯅꯃꯥꯕꯣꯛꯇ ꯊꯤꯅ ꯇꯧꯏ ꯅꯃꯥꯅ ꯇꯧꯕ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯑꯣꯏꯔꯁꯨ ꯇꯧꯍꯟꯅꯤꯡꯗꯤ ꯇꯧꯍꯟꯅꯤ ꯊꯣꯏꯕ ꯑꯗꯨꯃꯥꯏꯅ ꯈꯟꯕ ꯐꯠꯇꯦ ꯃꯇꯨꯡ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯀꯣ ꯍꯌꯦꯡꯋꯥꯏ ꯅꯣꯏ ꯅꯃꯥꯕꯣꯛꯅꯦ ꯑꯩꯅꯦ ꯅꯣꯏ ꯏꯃꯥꯅꯦ ꯏꯆꯥꯅꯦ ꯑꯃꯨꯛ ꯄꯨꯟꯅ ꯅꯨꯡꯁꯤꯅꯅ ꯂꯩꯅꯕ ꯏꯆꯥꯅ ꯍꯣꯠꯅꯒꯗꯕꯅꯤ ꯑꯌꯤꯡꯕꯤ ꯂꯣꯠꯀꯦ ꯈꯟꯅ ꯂꯣꯠꯈ꯭ꯔꯕꯣꯏ ꯃꯥꯒꯤ ꯃꯄꯥꯎ ꯀꯅꯥꯗꯁꯨ ꯇꯥꯍꯜꯂꯛꯈꯤꯗꯦ ꯑꯁꯨꯝꯅ
ꯄꯨꯛꯆꯦꯜ ꯄꯤꯛꯄꯤ ꯂꯩꯃ ꯃꯥꯒꯤ ꯃꯁꯥ ꯊꯣꯏꯕꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯥꯎꯕ ꯁꯔꯦꯞ ꯐꯔꯛꯂꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯂꯩꯃ ꯃꯁꯥꯗ ꯏꯁꯧ ꯂꯥꯡꯂꯤ ꯍꯣꯏꯅ ꯄꯥꯝꯗ꯭ꯔꯗꯤ ꯄꯥꯝꯗ꯭ꯔꯦ ꯑꯩꯅ ꯄꯥꯝꯗ ꯑꯃꯠꯇ ꯌꯨꯝꯁꯤ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ ꯑꯩꯅ ꯅꯨꯄꯤꯗꯨ ꯄꯥꯝꯗꯦ ꯑꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯄꯨꯁꯤꯜꯂꯛꯄ ꯌꯥꯔꯣꯏ ꯀꯔꯤꯅꯣ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯏꯃꯥꯅ ꯄꯥꯝꯃꯤꯒ ꯄꯥꯝꯗꯦꯒ ꯑꯃꯨꯛ ꯇꯣꯏꯕ ꯄꯦꯄꯥ ꯄꯦꯄꯥ ꯉꯥꯡꯕꯤꯔꯤꯁꯤꯕꯨ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯏꯃꯥꯒ ꯂꯩꯃꯤꯟꯅꯗꯁꯨ ꯃꯉꯥꯏ ꯏꯁ ꯑꯩꯒꯤ ꯆꯤꯟꯊꯛꯇ ꯌꯥꯝ ꯈꯨꯡꯒꯅꯨꯀꯣ ꯅꯪ ꯑꯃ ꯌꯣꯛꯂꯛꯄꯁꯦ ꯊꯥ ꯅꯠꯇꯦ ꯀꯣ ꯐꯧ ꯁꯪꯕꯥꯏ ꯑꯃ ꯉꯥ ꯇꯨꯡꯒꯣꯜ ꯑꯃꯅ ꯆꯥꯎꯔꯛꯄ ꯅꯠꯇꯤꯌꯦ ꯅꯪꯁꯦ ꯈꯪꯂꯕ꯭ꯔꯣ ꯏꯃꯥꯅ ꯑꯩꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗ ꯌꯥꯝꯅ ꯁꯦꯟꯅꯕꯤꯔꯛꯄꯒꯤ ꯃꯑꯣꯡꯗ ꯏꯃꯥꯕꯣꯛꯇꯨꯅ ꯅꯠꯇ꯭ꯔꯣ ꯑꯩ ꯁꯦꯟꯅꯔꯤꯁꯦ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯏꯃꯥꯅ ꯃꯅꯥꯒꯗꯧꯔꯗꯅ ꯏꯃꯥ ꯌꯥꯝ ꯍꯧꯔꯛꯀꯅꯨꯀꯣ ꯏꯃꯥꯒꯤ ꯄꯨꯛꯆꯦꯜ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯅꯆꯥꯅꯤ ꯂꯩꯀꯥꯏꯁꯤꯗ ꯃꯤ ꯋꯥ ꯉꯥꯡꯕꯤ ꯈꯔꯒ ꯄꯨꯜꯂꯒ ꯏꯃꯥꯕꯣꯛꯄꯨ ꯐꯠꯇꯅ ꯎꯕꯤꯔꯒ ꯇꯥꯟꯊꯣꯛꯄꯤꯈꯤꯕ ꯅꯠꯇ꯭ro ꯅꯨꯄꯤ ꯍꯥꯏꯕ ꯅꯨꯄꯤꯁꯦ ꯀꯤꯖꯔꯤ ꯏꯃꯥꯒꯤ ꯍꯛꯇꯛꯇ ꯏꯆꯥꯗꯤ ꯆꯥꯎꯔꯛ ꯁꯥꯡꯂꯛꯂꯕꯅꯤꯅ ꯏꯃꯥꯒꯤ ꯆꯤꯟꯊꯛꯇ ꯋꯥ ꯉꯥꯡꯕꯗꯤ ꯍꯩꯈ꯭ꯔꯦ ꯉꯁꯤ ꯑꯩꯅ ꯐꯠꯇꯕꯤ ꯑꯣꯏꯔꯤꯕꯁꯦ ꯅꯍꯥꯛ ꯊꯛꯀꯤꯅꯤ ꯄꯨꯝꯅꯃꯛ ꯏꯆꯥꯒꯤ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯏꯃꯥ ꯁꯤꯕꯗ ꯄꯨꯕ ꯌꯥꯔꯣꯏꯗꯕ ꯂꯟ ꯊꯨꯝ ꯈꯔꯁꯦ ꯅꯆꯥ ꯀꯜꯂꯛꯆꯗꯦ ꯅꯆꯥꯗꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯄꯨꯝꯕ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯄꯥꯝꯖꯩ ꯅꯆꯥꯁꯨ ꯏꯃꯥꯕꯣꯛ ꯑꯃꯗꯤ ꯄꯥꯖꯤꯒꯤ ꯃꯑꯣꯡ ꯂꯣꯏꯅ ꯈꯪꯖꯧꯏ ꯑꯩꯕꯨ ꯃꯁꯥꯗꯧꯅ ꯅꯨꯡꯁꯤꯖꯕ ꯑꯗꯨꯒ ꯏꯃꯥꯒꯤ ꯑꯄꯤꯛꯄ ꯋꯥꯈꯜꯅ ꯄꯥꯕꯁꯨ ꯋꯥꯈꯜ ꯑꯣꯜꯍꯟꯕ ꯀꯩꯗꯧꯅꯤ ꯍꯧꯈꯤꯕ ꯋꯥꯔꯤ ꯀꯣꯊꯣꯛꯅꯔꯒ ꯍꯧꯗꯣꯛꯅꯔꯒ ꯅꯩꯅꯕꯒꯤ ꯃꯍꯨꯠ ꯏꯃꯥꯒꯤ ꯐꯠꯇ꯭ꯔꯕ ꯂꯝꯆꯠ ꯋꯥꯈꯜ ꯑꯗꯣ ꯁꯦꯝꯗꯣꯛꯅꯕ ꯍꯣꯠꯅꯕꯤꯌꯨ ꯅꯪꯅ ꯍꯥꯏꯔꯤꯕꯁꯦ ꯅꯃꯥꯏꯁꯤ ꯐꯠꯇꯕꯤꯅꯤ ꯁꯤ ꯅꯠꯇ꯭ꯔꯣ ꯐꯠꯇꯕꯤ ꯑꯩꯅ ꯄꯣꯛꯂꯤꯕ ꯏꯆꯥꯅꯤꯅꯤ ꯅꯪꯁꯦ ꯑꯄꯣꯛꯄꯤ ꯅꯃꯥ ꯑꯩꯉꯣꯟꯗꯒꯤ ꯍꯤꯡꯆꯥꯕꯤ ꯃꯋꯥ ꯆꯥꯕꯤ ꯃꯃꯤꯠꯇ ꯃꯆꯥ ꯎꯕ ꯐꯪꯗꯕꯤꯗꯨꯅꯤ ꯍꯦꯟꯅ ꯅꯨꯡꯁꯤ ꯅꯠꯇ꯭ꯔꯣ ꯑꯗꯨꯒꯨꯝꯕ ꯏꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯅꯆꯥ ꯄꯥꯝꯖꯗꯦ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯗꯨꯗꯤ ꯑꯄꯤꯛꯄ ꯃꯤ ꯈꯛꯇꯅ ꯈꯟꯒꯗꯕ ꯋꯥꯅꯤ ꯉꯁꯤ ꯅꯆꯥꯅ ꯋꯥꯁꯛꯂꯤꯕꯁꯤꯗꯤ ꯏꯃꯥꯕꯣꯛꯄꯨ ꯏꯐꯝꯗ ꯁꯤꯅꯗ꯭ꯔꯤꯕ ꯃꯈꯩ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯩ ꯌꯨꯝꯗꯁꯨ ꯍꯜꯂꯛꯑꯣꯏ ꯅꯨꯡꯉꯥꯏꯅ ꯏꯃꯥ ꯂꯩꯍꯧ ꯂꯩꯀꯥꯏꯒꯤ ꯃꯤꯋꯥ ꯉꯥꯡꯕꯤ ꯈꯔꯒ ꯀ꯭ꯋꯥ ꯑꯃꯃꯝ ꯆꯥꯔꯒ ꯃꯈꯣꯏꯒꯤ ꯋꯥ ꯇꯥꯔꯒ ꯅꯨꯡꯉꯥꯏꯅ ꯂꯩꯖꯍꯧ ꯅꯆꯥꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯃꯁꯛ ꯈꯪꯕꯤꯗꯕ ꯃꯐꯝ ꯑꯁꯤꯗ ꯑꯩ ꯃꯈꯥ ꯇꯥꯅ ꯂꯩꯔꯣꯏ ꯍꯩ ꯀꯗꯥꯏꯗꯅꯣꯅꯦ ꯅꯪꯕꯣ ꯃꯁꯤ ꯉꯥꯎꯔꯕ ꯈꯪꯗꯦꯅꯦ ꯃꯁꯦ ꯐꯩ ꯀꯌꯥꯝ ꯀꯨꯏꯅ ꯍꯜꯂꯛꯇꯕ ꯉꯝꯕ ꯌꯦꯡꯒꯦꯕ ꯅꯨꯃꯤꯠ ꯇꯥꯔꯕ ꯐꯥꯎꯕ ꯊꯣꯏꯕ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯗꯦ ꯂꯩꯃ ꯃꯄꯨꯔꯣꯏꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯨꯄꯥ ꯅꯆꯥꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒꯤ ꯃꯌꯨꯝꯗ ꯆꯠꯂꯒ ꯑꯃꯨꯛ ꯇꯥꯡꯕꯤꯔꯨꯆꯣꯗ ꯀꯔꯤ ꯃꯄꯥꯅꯣ ꯍꯥꯏꯕꯅꯤꯗ ꯃꯆꯥ ꯍꯜꯂꯛꯇ꯭ꯔꯒ ꯃꯥꯅ ꯅꯤꯡꯉꯥꯏꯗꯅ ꯂꯩꯊꯣꯛꯄ ꯉꯝꯕ ꯃꯄꯥꯁꯤꯕꯨ ꯀꯔꯝꯕ ꯃꯄꯥꯅꯣ ꯈꯪꯗꯦ ꯅꯆꯥꯗꯨꯕꯨ ꯑꯩꯅ ꯇꯥꯟꯊꯣꯛꯈꯤꯕ꯭ꯔꯣ ꯊꯤꯔꯨꯆꯣꯗꯅ ꯅꯪꯗꯤ ꯅꯪ ꯀꯩꯗꯧꯒꯦ ꯅꯨꯡꯊꯤꯜ ꯂꯩꯀꯥꯏ ꯀꯣꯏꯗꯅ ꯃꯤꯋꯥ ꯉꯥꯡꯗꯅ ꯂꯩꯕꯒꯤ ꯃꯍꯨꯠ ꯅꯆꯥꯗꯨ ꯊꯤꯔꯨꯕ ꯀꯩꯗꯧꯒꯦ ꯑꯉꯥꯡꯗꯨꯗ ꯅꯪꯅ ꯀꯔꯤ ꯍꯥꯏꯔꯨꯒꯦ ꯅꯪꯅ ꯏꯆꯥꯗꯨꯅ ꯌꯥꯅꯤꯡꯗꯕ ꯍꯥꯏꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯍꯜꯂꯛꯇ꯭ꯔꯤꯕꯁꯦ ꯑꯗꯨꯅ ꯃꯗꯨꯗ ꯑꯩ ꯌꯥꯎꯗꯦ ꯅꯪꯅꯅꯦ ꯅꯆꯥꯗꯣ ꯃꯥꯡꯍꯟꯕꯅꯤ ꯑꯗꯨꯅ ꯏꯆꯥꯗꯣ ꯅꯪꯅ ꯐꯪꯅꯕ ꯊꯤꯒꯗꯕꯅꯤ ꯃꯈꯥ ꯇꯥꯅ ꯑꯩꯉꯣꯟꯗ ꯆꯒꯠ ꯉꯥꯡꯂꯛꯀꯅꯨ ꯃꯆꯥ ꯅꯨꯡꯁꯤ ꯈꯪꯗꯕ ꯃꯄꯥ ꯍꯥꯏꯔꯤꯁꯤꯅꯤ ꯅꯣꯡꯃꯗꯒꯤ ꯅꯤꯅꯤꯗꯒꯤ ꯍꯨꯝꯅꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤ ꯊꯣꯏꯕꯗꯤ ꯌꯨꯝꯗ ꯍꯜꯂꯛꯂꯝꯗꯦ ꯂꯩꯃꯅ ꯊꯤꯔꯕꯁꯨ ꯐꯪꯕ ꯀꯧꯕ ꯂꯩꯔꯝꯗꯦ ꯏꯆꯥ ꯑꯃꯒꯤ ꯍꯛꯇꯛꯇ ꯅꯣꯔꯣꯛ ꯇꯥꯏ ꯍꯥꯏꯗꯣ ꯍꯦꯛ ꯌꯧꯏꯗ ꯑꯩ ꯑꯁꯨꯛ ꯌꯥꯝꯅ ꯃꯃꯥ ꯅꯨꯡꯁꯤ ꯈꯪꯗꯕ ꯃꯆꯥꯁꯤꯕꯨ ꯀꯔꯝꯕ ꯃꯆꯥꯅꯣ ꯍꯥꯏꯕꯅꯤꯗ ꯃꯄꯥ ꯐꯪꯉꯤ ꯃꯆꯥ ꯂꯩꯇꯦ ꯍꯥꯏꯗꯅ ꯊꯋꯥ ꯁꯥꯕꯤꯕ ꯅꯠꯇꯦ ꯏꯟꯁꯥꯡꯁꯨ ꯀꯔꯤꯝꯇ ꯂꯩꯔꯝꯃꯣꯏ ꯀꯩꯊꯦꯜ ꯐꯥꯎꯗ ꯊꯣꯛꯂꯨꯈꯤꯒꯦ ꯂꯩꯃ ꯀꯩꯊꯦꯜ ꯇꯝꯅ ꯂꯥꯛꯏ ꯈꯔ ꯑꯍꯜ ꯑꯣꯏꯔꯞ ꯇꯧꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯄꯣꯠꯐꯝꯗ ꯆꯪꯁꯤꯟꯗꯨꯅ ꯏꯅꯦ ꯁꯧꯒ꯭ꯔꯤꯁꯤꯒ ꯀꯣꯕꯤꯁꯤꯒ ꯄꯤꯕꯤꯌꯨ ꯏꯃꯧ ꯏꯕꯦꯝꯃ ꯌꯣꯡꯆꯥꯛꯀꯗꯤ ꯂꯩꯍꯧꯔꯤꯕ꯭ꯔꯣ ꯌꯣꯡꯆꯥꯛꯁꯤꯁꯨ ꯂꯧꯁꯤꯟꯈ꯭ꯔꯣꯗꯅ ꯍꯧꯖꯤꯛꯀꯥꯟꯁꯦ ꯀꯔꯤꯅꯣ ꯈꯪꯗꯦ ꯄꯣꯠꯅ ꯄꯣꯠ ꯁꯤꯠꯇꯕꯅꯦ ꯃꯇꯝꯁꯤ ꯃꯇꯝ ꯑꯃ ꯑꯣꯏꯔꯦ ꯖꯨꯛꯁꯦ ꯖꯨꯛꯇꯥ ꯑꯃ ꯇꯧꯔꯦ ꯉꯥꯏꯍꯥꯛ ꯂꯩꯇꯦ ꯑꯗꯨꯗ ꯑꯗꯨ ꯇꯧꯔꯦ ꯑꯗꯥꯗ ꯑꯗꯨ ꯊꯣꯛꯑꯦ ꯁꯤꯅꯕ ꯃꯣꯛꯇꯣꯏꯕ ꯏꯔꯥꯡ ꯃꯔꯛꯁꯤꯗ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯜꯂꯤꯕ ꯑꯩꯈꯣꯏꯗꯤ ꯍꯤꯡꯕꯁꯤ ꯌꯥꯝ ꯂꯨꯔꯦ ꯃꯄꯥꯁꯨ ꯃꯆꯥꯁꯨ ꯌꯣꯡꯆꯥꯛꯁꯦ ꯀꯌా ꯊꯣꯏꯅ ꯆꯥꯗꯦ ꯑꯗꯨꯅ ꯇꯣꯛꯑꯒꯦꯅꯦ ꯅꯪ ꯎꯕꯁꯦ ꯑꯌꯦꯡꯕꯤꯗꯤ ꯌꯥꯝ ꯅꯤꯡꯁꯤꯡꯉꯤ ꯅꯣꯡꯃꯇ ꯀꯅꯥꯝꯇꯗ ꯀꯥꯏꯖꯔꯛꯇ꯭ꯔꯤꯕ ꯏꯃꯧꯅꯤ ꯃꯌꯨꯝꯗ ꯐꯪꯉꯤ ꯋꯥꯖꯔꯛꯂꯦ ꯃꯄꯨꯔꯣꯏꯕ ꯐꯪꯉꯤ ꯊꯨꯅ ꯍꯦꯛꯇ ꯂꯧꯁꯤꯟꯕꯤꯈꯤꯗꯣ ꯅꯣꯏꯗꯤ ꯅꯣꯡꯃꯗ ꯆꯠꯄꯤꯔꯨꯗ꯭ꯔꯣ ꯏꯅꯦ ꯏꯆꯦꯗꯣ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕꯕꯨ ꯂꯩꯕꯅꯣ ꯈꯪꯗꯦ ꯅꯣꯡꯃꯇ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇꯁꯨ ꯂꯥꯛꯇꯦ ꯀꯗꯥꯏꯗ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯅꯈꯣꯏꯁꯨ ꯄꯨꯛꯆꯦꯜ ꯄꯤꯛꯃꯟꯈ꯭ꯔꯦ ꯌꯦꯡꯉꯣ ꯑꯆꯧꯕ ꯂꯩꯔꯤꯉꯩ ꯃꯅꯥꯎꯒꯤ ꯀꯌꯥꯗ ꯋꯥꯖꯕ ꯑꯗꯨꯗꯒꯤ ꯇꯥꯗꯅ ꯏꯃꯧꯗꯨꯅꯁꯨ ꯃꯅꯥꯎ ꯑꯃꯗꯤ ꯅꯈꯣꯏꯒꯤ ꯈꯟꯖꯕ ꯃꯃꯤꯠꯇ ꯃꯆꯥ ꯎꯗ꯭ꯔꯕꯁꯨ ꯃꯆꯥꯃꯛꯅꯤ ꯈꯟꯅ ꯊꯣꯏꯕꯕꯨ ꯂꯨꯅ ꯇꯧꯕ ꯑꯗꯨꯁꯨ ꯍꯦꯛꯇ ꯈꯝꯕꯜꯂꯤꯗꯣ ꯅꯣꯏꯅ ꯄꯨꯛꯆꯦꯜꯅꯕꯨ ꯁꯦꯡꯂꯕ ꯋꯥꯈꯜꯅꯕꯨ ꯐꯅ ꯈꯜꯂꯕꯗꯤ ꯄꯨꯝꯅꯃꯛ ꯅꯨꯡꯁꯤꯅꯕ ꯉꯥꯛꯇꯅꯤ ꯏꯅꯦꯒꯤ ꯋꯥꯗꯤ ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩꯔꯤ ꯀꯥꯏꯊꯔꯛꯂꯕ ꯅꯈꯣꯏꯒꯤ ꯌꯨꯝꯕꯥꯟ ꯑꯃꯨꯛ ꯍꯟꯅ ꯁꯦꯝꯒꯠꯅꯕ ꯍꯣꯠꯅꯧ ꯏꯃꯧ ꯏꯕꯦꯝꯃ ꯋꯥꯈꯜ ꯇꯥꯎꯅꯦ ꯁꯪꯒ ꯐꯠꯇ꯭ꯔꯕꯗꯤ ꯃꯥꯡꯕ ꯍꯥꯏꯕꯁꯦ ꯍꯧꯅ ꯁꯥꯅꯤ ꯀꯥꯎꯒꯅꯨ ꯃꯤ ꯂꯣꯏꯅꯕ ꯍꯥꯏꯕꯁꯦ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯣꯏꯅꯧ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯅꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯒꯤ ꯍꯥꯏꯕꯅꯤ ꯂꯥꯟꯅ ꯂꯧꯒꯅꯨꯀꯣ ꯏꯅꯦ ꯁꯦꯜꯁꯤꯗ ꯂꯩꯔꯤ ꯈꯜꯂꯛꯏ ꯂꯩꯃ ꯋꯥꯈꯜ ꯀꯌꯥ ꯄꯨꯛꯆꯦꯜ ꯄꯤꯛꯄꯤ ꯍꯥꯏꯗꯣ ꯑꯩꯁꯤ ꯑꯣꯏꯔꯗ꯭ꯔꯥ
ꯑꯩꯅ ꯇꯥꯔꯤꯕ ꯈꯨꯗꯤꯡ ꯑꯗꯨꯅ ꯀꯔꯤ ꯑꯔꯥꯟꯕ ꯉꯥꯛꯇꯅꯤ ꯍꯥꯏꯒꯗ꯭ꯔꯥ? ꯑꯣꯏꯖꯕ ꯈꯔꯒꯤꯗꯃꯛ ꯑꯩꯅ ꯇꯧꯈꯤꯕꯗꯨꯅ ꯏꯆꯦꯒꯤ ꯊꯃꯣꯏ ꯀꯌꯥꯝ ꯀꯥꯏꯔꯝꯒꯅꯤ꯫ ꯉꯁꯤ ꯏꯅꯦ ꯇꯣꯝꯕꯤꯒꯤ ꯋꯥꯍꯩꯗꯨꯅ ꯑꯩꯒꯤ ꯋꯥꯈꯜ ꯑꯁꯦ ꯈꯪꯒꯥꯎꯅꯍꯜꯂꯦ꯫ ꯆꯨꯝꯃꯤ, ꯏꯁꯥꯅ ꯇꯠꯇꯅ ꯍꯥꯏ ꯃꯃꯥ ꯐꯠꯇꯕꯤ ꯍꯥꯏꯕꯗꯣ ꯑꯩꯅꯤ꯫ ꯑꯩ ꯏꯁꯥꯅ ꯑꯩꯒꯤ ꯃꯁꯛ ꯇꯥꯛꯂꯕ ꯐꯥꯎꯕ ꯃꯁꯛ ꯈꯪꯖꯗꯕꯤ ꯐꯠꯇꯕꯤꯅꯤ ꯑꯩꯗꯤ꯫ ꯊꯥꯔꯣꯒꯤ ꯃꯅꯥꯛꯇ ꯆꯪꯂꯨꯒꯦ꯫ ꯂꯩꯃ ꯃꯌꯨꯝꯗ ꯍꯟꯗ ꯊꯥꯔꯣ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯁꯣꯝꯗ ꯊꯥꯔꯣ ꯃꯧ ꯍꯜꯂꯛꯄꯤ ꯉꯥꯟꯕꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ, ꯃꯤꯒꯤ ꯏꯃꯨꯡ ꯅꯨꯡꯁꯤꯅꯅ ꯂꯩꯕꯁꯤ ꯎꯕꯗ ꯑꯩꯗꯤ ꯄ꯭ꯔꯣꯛ ꯍꯦꯛꯇ ꯆꯥꯛꯏ꯫ ꯂꯩꯀꯥꯏꯗꯨꯗ ꯑꯩꯅ ꯆꯠꯂꯒ ꯍꯤꯒꯥꯏ ꯋꯥ ꯇꯧꯔꯒ ꯌꯨꯝ ꯀꯌꯥ ꯑꯃ ꯃꯊꯛ ꯃꯈꯥ ꯑꯣꯜꯍꯟꯕꯅꯤ ꯈꯪꯂꯕ꯭ꯔꯣ? ꯑꯣꯟꯊꯣꯛꯅꯁꯨ ꯋꯥꯈꯜ ꯃꯥꯟꯅꯈ꯭ꯔꯦꯗ ꯉꯥꯟꯕꯤ ꯏꯕꯥꯅꯤꯁꯦ꯫ ꯑꯩꯁꯨꯅꯤ, ꯑꯩꯒ ꯂꯣꯏꯅꯔꯤꯕ ꯄꯨꯝꯕꯒꯤ ꯏꯃꯨꯡꯁꯦ ꯍꯦꯛꯇ ꯃꯥꯅꯕ ꯄꯪꯍꯥꯏ ꯍꯥꯏꯖꯤꯜꯂꯒ ꯈꯠꯅꯍꯟꯕꯅꯤ꯫ ꯅꯨꯡꯉꯥꯏꯖꯈ꯭ꯔꯦ ꯑꯩꯗꯤ ꯃꯤꯒꯤ ꯏꯃꯨꯡꯅ ꯀꯥꯡꯈꯣꯡ ꯆꯥꯏꯕꯁꯤ ꯎꯔꯒ꯫ ꯀꯔꯤꯒꯤꯅꯣ ꯈꯪꯗꯤꯌꯦ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯑꯁꯨꯛ ꯄꯦꯟꯖꯔꯤꯁꯦ꯫ ꯊꯥꯔꯣ ꯑꯃꯗꯤ ꯉꯥꯟꯕꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯂꯩꯃ ꯈꯜꯂꯤ ꯋꯥꯈꯜꯗ, ꯀꯔꯤꯅꯣ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯦ? ꯉꯥꯟꯕꯤꯅ, ꯂꯩꯃ ꯍꯥꯏꯕꯤ, ꯅꯪꯒꯤ ꯆꯥꯟꯅꯖꯕꯤꯗꯨ ꯂꯥꯛꯇ꯭ꯔꯕ꯭ꯔꯣ? ꯅꯪꯁꯤ ꯉꯝꯗꯤ ꯌꯥꯝ ꯉꯝꯃꯤꯀꯣ꯫ ꯃꯤꯒꯤ ꯅꯨꯡꯁꯤꯅꯅ ꯂꯩꯕ ꯏꯃꯨꯡꯗꯨꯕꯨ ꯅꯪꯅ ꯍꯦꯛ ꯅꯝꯗꯨꯅ ꯇꯣꯈꯥꯏ ꯇꯥꯍꯜꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯆꯥꯗꯨꯁꯨ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇ꯭ꯔꯦ ꯍꯥꯏꯅꯦ꯫ ꯍꯣ, ꯑꯗꯨꯕꯨꯗꯤ ꯊꯥꯔꯣꯅꯤꯗꯅ꯫ ꯊꯥꯏꯅ ꯃꯈꯣꯏꯒꯤ ꯃꯆꯦ ꯂꯥꯟꯖꯗꯕꯤ ꯑꯌꯦꯡꯕꯤꯗꯨꯅ ꯑꯩꯁꯦ ꯂꯥꯛꯆꯈꯤꯕ ꯑꯃ ꯌꯥꯎꯏ꯫ ꯑꯗꯨꯗꯒꯤ ꯑꯩꯁꯨ ꯃꯁꯤ ꯅꯣꯡꯃꯗꯤ ꯂꯃꯟ ꯈꯨꯝꯒꯦ ꯍꯥꯏꯗꯅ ꯁꯤꯡꯗꯅ ꯂꯩꯕꯅꯤ꯫ ꯏꯁꯣꯔꯅꯁꯨ ꯍꯦꯛ ꯎꯕꯤꯗꯅ ꯂꯩꯃꯒ ꯍꯦꯛ ꯄꯨꯜꯂꯤ꯫ ꯑꯗꯨꯗꯩꯗꯤ ꯑꯩꯅ ꯀꯛꯀ ꯏꯟꯁꯤꯜꯂꯤꯔꯒꯅꯦ ꯂꯩꯕ ꯉꯝꯗꯅꯕ ꯁꯤꯟꯕꯅꯤ꯫ ꯂꯩꯃꯕꯨ ꯈꯨꯠꯂꯥꯏ ꯑꯣꯏꯔꯒ ꯅꯣꯡꯃꯒꯤ ꯋꯥꯈꯜ ꯑꯣꯜꯍꯜꯂꯒ ꯅꯩꯈꯥꯏꯕꯅꯤ ꯑꯩꯅ꯫ ꯂꯩꯃ ꯁꯥꯎꯅ ꯊꯥꯔꯣꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯗꯨꯅ, ꯅꯪꯒꯤ ꯂꯃꯟ ꯈꯨꯝꯅꯕꯒꯤꯗꯃꯛ ꯑꯩꯕꯨ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ, ꯀꯩꯁꯨ ꯂꯩꯇꯕ ꯋꯥ ꯑꯃꯒꯤꯗꯃꯛ ꯑꯩꯕꯨ ꯏꯁꯥꯒꯤ ꯃꯐꯝꯗ ꯐꯠꯇꯕꯤ ꯃꯤꯡꯊꯣꯜ ꯐꯪꯍꯟꯕ꯫ ꯆꯨꯝꯃꯤ, ꯐꯠꯇꯕꯤ ꯅꯪꯒ ꯄꯨꯜꯂꯨꯕꯗꯒꯤ ꯃꯗꯨꯒꯤ ꯃꯍꯩ ꯑꯩꯅ ꯉꯁꯤ ꯐꯪꯂꯤꯕꯁꯤ ꯏꯔꯣꯏꯅ ꯂꯩꯌꯣꯜꯂꯒ ꯊꯣꯡꯅꯥꯗ ꯇꯩ ꯍꯥꯏꯕꯗꯣ ꯏꯐꯝꯗ ꯊꯣꯛꯂꯤ꯫ ꯉꯁꯤ ꯑꯩꯅ ꯆꯥꯛꯂꯤꯕ ꯑꯁꯤꯒꯤ ꯃꯁꯤꯒꯤ ꯁꯔꯨꯛ ꯆꯥꯕ ꯍꯦꯟꯅ ꯅꯪꯁꯨ ꯃꯩ ꯊꯣꯛꯅ ꯆꯥꯛꯄ ꯃꯤꯀꯨꯞ ꯑꯗꯣ ꯅꯪ ꯉꯥꯏꯌꯣ꯫ ꯑꯩ ꯈꯛꯀꯤ ꯏꯃꯨꯡꯒꯤ ꯅꯠꯇꯦ, ꯅꯪꯅ ꯇꯧꯖꯔꯨꯕ ꯈꯨꯗꯤꯡꯒꯤ ꯃꯍꯩ ꯐꯪꯕ ꯑꯣꯏ꯫ ꯑꯗꯨ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯊꯨꯀꯠꯆꯩ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯩꯃ ꯁꯥꯎꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯂꯩꯃ ꯈꯜꯂꯨꯔꯒ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕꯅ ꯍꯦꯜꯂꯛꯏ꯫ ꯌꯨꯝ ꯌꯧꯕꯒ ꯆꯨꯔꯤ ꯇꯥꯐꯝꯗ ꯇꯨꯝꯄꯛ ꯐꯝꯗꯨꯅ ꯑꯗꯨꯃꯛ ꯂꯩ꯫ ꯂꯩꯃꯒꯤ ꯃꯇꯧ ꯑꯗꯨꯗ ꯇꯣꯝꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛ ꯆꯪꯁꯤꯟꯗꯨꯅ, ꯀꯗꯥꯏ ꯆꯠꯂꯨꯔꯤꯕꯅꯣ? ꯑꯩꯅ ꯌꯨꯝꯁꯤꯗ ꯍꯜꯂꯛꯄꯁꯤꯗ ꯂꯩꯔꯝꯗ꯭ꯔꯤꯕꯗꯨꯕꯨ ꯀꯗꯥꯏ ꯆꯠꯂꯨꯒꯦ? ꯅꯪꯒꯤ ꯍꯧꯅꯕꯤ ꯂꯩꯀꯥꯏ ꯀꯣꯏꯗꯨꯅ ꯃꯤ ꯋꯥ ꯉꯥꯡꯗꯨꯅ ꯂꯩꯕꯗꯣ ꯇꯣꯛꯇꯦꯅꯦ ꯍꯧꯖꯤꯛ ꯐꯥꯎꯕ꯫ ꯀꯔꯤ ꯍꯔꯥꯎꯔꯤꯒꯦ ꯅꯪ? ꯏꯁꯥꯅ ꯃꯐꯝ ꯈꯪꯗꯅ ꯊꯤꯕ ꯐꯪꯗꯕꯁꯦ ꯅꯪꯒꯤꯗꯤ ꯅꯨꯡꯉꯥꯏꯖꯕꯤ ꯑꯣꯏꯔꯕꯣꯏꯔꯦ꯫ ꯃꯈꯣꯏ ꯅꯨꯄꯥ, ꯑꯩ ꯉꯁꯤꯗꯤ ꯊꯃꯣꯏꯅꯨꯡ ꯑꯁꯤꯗ ꯃꯩꯒꯤ ꯁꯤꯡ ꯑꯃ ꯑꯣꯝꯗꯨꯅ ꯆꯥꯛꯅꯩ꯫ ꯄꯦꯟꯗꯕ ꯀꯌꯥꯅ ꯂꯥꯛꯁꯤꯟꯈ꯭ꯔꯦ꯫ ꯑꯩꯒꯤ ꯏꯆꯦꯕꯨ ꯐꯪꯅꯕ ꯊꯤꯗꯨꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯕ ꯄꯥꯝꯅꯩ꯫ ꯏꯁꯥꯅ ꯍꯦꯛ ꯍꯥꯏꯕ ꯃꯃꯥ ꯐꯠꯇꯕꯤꯗꯣ ꯑꯩ ꯑꯣꯏꯔꯝꯂꯦ꯫ ꯑꯩꯒꯤ ꯌꯨꯝꯕꯥꯜ ꯀꯥꯏꯔꯒ ꯍꯔꯥꯎꯕ ꯇꯣꯡꯖꯕ ꯃꯤ ꯂꯩꯔꯝꯂꯦ꯫ ꯄꯨꯝꯅꯃꯛ ꯑꯩꯅ ꯄꯪꯕꯗꯒꯤ, ꯐꯠꯇꯕꯗꯒꯤ, ꯃꯤꯒꯤ ꯃꯤꯋꯥ ꯂꯧꯔꯨꯕꯗꯒꯤ ꯊꯣꯛꯄ ꯉꯥꯛꯇꯅꯤ꯫ ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯃꯈꯣꯏ ꯅꯨꯄꯥ꯫ ꯀꯔꯤꯒꯤ ꯂꯥꯟꯈꯤꯕ? ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯅꯤꯡꯕ ꯊꯨꯡꯂꯕ ꯅꯠꯇ꯭ꯔꯣ? ꯅꯨꯡꯉꯥꯏꯅ ꯌꯨꯝ ꯑꯁꯤꯗ ꯅꯪ ꯂꯩꯌꯨ꯫ ꯂꯩꯍꯧꯔꯤꯕ ꯂꯟ ꯊꯨꯝ ꯄꯨꯝꯕ ꯅꯪꯒꯤ ꯉꯥꯛꯇ ꯑꯣꯏ꯫ ꯉꯁꯤꯗꯒꯤ ꯑꯩꯁꯨ ꯏꯁꯥꯅ ꯍꯨꯟꯗꯣꯛꯂꯝꯂꯕ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯅꯤ꯫ ꯉꯁꯤꯗꯤ ꯑꯩ ꯈꯪꯂꯦ, ꯂꯟ ꯊꯨꯝ ꯁꯦꯜꯅ ꯄꯨꯝꯅꯃꯛ ꯌꯥꯔꯝꯗ꯭ꯔꯦ꯫ ꯑꯃꯅ ꯑꯃꯕꯨ ꯐꯠꯇꯕ ꯃꯤꯠꯌꯦꯡ ꯌꯦꯡꯗꯨꯅ ꯂꯥꯟꯅ ꯎꯕꯒꯤ ꯃꯍꯨꯠ ꯑꯁꯣꯏꯕ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯑꯃꯅ ꯑꯃꯗ ꯍꯥꯏꯅꯗꯨꯅ ꯁꯦꯝꯗꯣꯛꯂꯝꯂꯕꯗꯤ ꯉꯁꯤ ꯑꯩꯅ ꯆꯥꯛꯂꯤꯕꯁꯦ ꯆꯥꯛꯂꯝꯂꯣꯏ꯫ ꯃꯤꯋꯥ ꯂꯧꯔꯨꯕꯒꯤ ꯃꯍꯩ ꯉꯁꯤꯗꯤ ꯑꯩꯒꯤ ꯌꯨꯝꯕꯥꯜ ꯀꯥꯡꯈꯣꯡ ꯁꯥꯏꯔꯦ꯫ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯟꯅ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯑꯩꯒꯤ ꯌꯨꯝꯕꯥꯜ ꯁꯦꯝꯒꯠꯇꯨꯅ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯅꯨꯡꯉꯥꯏꯅ ꯂꯩꯒꯅꯤ꯫ ꯃꯤꯋꯥ ꯉꯥꯡꯕ ꯄꯥꯝꯖꯕ ꯃꯤꯑꯣꯏꯕ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯌꯨꯝꯕꯥꯜ ꯁꯦꯝꯒꯠꯇꯨꯅ ꯏꯆꯦꯒ ꯅꯨꯡꯁꯤꯅꯅ ꯅꯨꯡꯉꯥꯏꯅ ꯂꯩꯒꯅꯤ꯫ ꯅꯪꯅ ꯍꯥꯏꯔꯒ ꯏꯇꯩꯃꯗꯨꯅ ꯏꯔꯥꯏ ꯂꯥꯏꯅ ꯌꯨꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯀꯅꯤ ꯈꯟꯕ꯭ꯔꯣ? ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯤꯗ ꯍꯟꯅ ꯌꯦꯡꯂꯨꯗ꯭ꯔꯒ ꯍꯧꯖꯤꯛꯇ ꯃꯥꯒꯤ ꯈꯣꯡꯒꯣꯜ ꯂꯤꯔꯨꯕꯒꯤ ꯀꯥꯟꯅꯕ ꯀꯔꯤꯅꯣ? ꯑꯩꯗꯤ ꯉꯝꯂꯣꯏ ꯃꯗꯨꯗ ꯌꯥꯎ꯫ ꯄꯨꯝꯅꯃꯛ ꯅꯪꯅ ꯐꯅꯕ ꯁꯤꯟꯒꯗꯕꯅꯤ꯫ ꯅꯅꯥꯏ ꯅꯨꯄꯤ, ꯑꯩꯅ ꯁꯣꯏꯈꯤꯕ ꯄꯨꯝꯕ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯨ ꯀꯩꯗꯧꯒꯦ? ꯏꯆꯥ ꯑꯃꯗꯤ ꯏꯆꯦꯒꯤ ꯂꯩꯐꯝ ꯊꯤꯗꯨꯅ ꯑꯃꯨꯛꯇ ꯄꯨꯟꯅ ꯍꯥꯟꯅꯒꯨꯝ ꯅꯨꯡꯁꯤꯅꯅ ꯂꯩꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ꯫ ꯐꯔꯦ, ꯅꯪꯒꯤ ꯊꯃꯣꯏꯅꯕꯨ ꯑꯗꯨꯝꯅ ꯈꯜꯂꯕꯗꯤ ꯑꯣꯏꯖꯕ ꯑꯄꯥꯝꯕꯒꯤ ꯇꯤꯟꯅ ꯆꯤꯛꯈ꯭ꯔꯕ ꯅꯪꯕꯨ ꯑꯩꯅ ꯅꯨꯄꯥ ꯊꯣꯛꯅ ꯋꯥꯔꯛꯄ ꯉꯝꯈꯤꯅꯤ꯫ ꯑꯗꯨꯕꯨ ꯏꯃꯥ ꯁꯛꯄꯤ ꯏꯇꯩꯃ ꯉꯁꯤꯁꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯏꯇꯩꯃꯅ ꯉꯥꯛꯄꯤꯔꯛꯄ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯦꯡꯂꯁꯤ꯫ ꯃꯇꯩꯃꯅ ꯆꯠꯈꯤꯕ ꯃꯇꯨꯡ ꯇꯣꯝꯕ ꯃꯥꯅ ꯃꯇꯩꯃꯕꯨ ꯊꯤꯖꯈꯤ꯫ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯗꯨꯅ ꯃꯇꯩꯃꯕꯨ ꯇꯦꯛꯇ ꯀꯥꯏꯗ
ꯇꯣꯝꯕꯅ ꯁꯤꯟꯗꯨꯅ ꯂꯩꯍꯟꯈꯤꯕꯅꯤ꯫ ꯄꯨꯛꯆꯦꯜ ꯄꯤꯛꯄꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯐꯝꯗ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯗ ꯇꯨꯃꯤꯟꯅ ꯂꯩꯈꯤ꯫ ꯍꯣꯠꯅꯕ ꯀꯟꯕꯤ, ꯈꯥꯡꯕ ꯀꯟꯕꯤ ꯑꯌꯤꯡꯕꯤꯁꯨ ꯇꯞꯅ ꯇꯞꯅ ꯍꯣꯠꯅꯗꯨꯅ ꯉꯁꯤꯗꯤ ꯈꯨꯜ ꯑꯗꯨꯒꯤ ꯁꯨꯐꯝ ꯅꯣꯝꯐꯝ ꯈꯪꯗꯕꯁꯤꯡꯕꯨ ꯄꯨꯟꯗꯨꯅ ꯐꯤ ꯁꯥꯕ, ꯗꯨꯛ ꯁꯥꯕ ꯀꯌꯥ ꯇꯧꯗꯨꯅ ꯂꯂꯣꯟꯕꯤꯗ ꯊꯥꯗꯨꯅ ꯍꯤꯡꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯊꯣꯏꯕ ꯑꯃꯗꯤ ꯇꯣꯝꯕ ꯑꯅꯤꯒꯤ ꯂꯥꯂꯣꯡꯗꯒꯤ ꯊꯣꯏꯕꯁꯨ ꯃꯃꯥꯕꯣꯛꯀꯤ ꯃꯅꯥꯛꯇ ꯂꯩꯈꯤ꯫ ꯃꯃꯥ ꯑꯁꯤꯇꯕꯨ ꯋꯥꯈꯜ ꯇꯥꯔꯛꯂꯕꯗꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕ ꯑꯃꯗꯤ ꯂꯩꯃ, ꯇꯣꯝꯕꯅ ꯂꯝꯖꯤꯡꯗꯨꯅ ꯑꯌꯤꯡꯕꯤ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯃꯅ, "ꯏꯆꯦ, ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ?" ꯏꯃꯨꯡꯗꯒꯤ ꯊꯣꯏꯕ ꯊꯣꯛꯂꯛꯇꯨꯅ, "ꯀꯅꯥꯅꯣ?" ꯊꯣꯏꯕ ꯉꯛꯅ, "ꯑꯦ, ꯁꯤꯗꯤ ꯏꯃꯥ ꯐꯠꯇꯕꯤ ꯂꯤꯟꯈꯔꯨꯗꯨ ꯅꯠꯇ꯭ꯔꯣ? ꯀꯔꯤꯃꯨꯛ ꯍꯨ ꯀꯝꯗ ꯋꯥꯠꯂꯤꯒꯦ?" "ꯊꯣꯏꯕ, ꯅꯪꯁꯨ ꯃꯐꯝ ꯑꯁꯤꯗ?" ꯑꯌꯤꯡꯕꯤꯅ, "ꯏꯆꯥ ꯊꯣꯏꯕ, ꯀꯅꯥ ꯂꯥꯛꯏꯅꯣ?" "ꯍꯩꯃ, ꯏꯅꯥꯎ, ꯀꯔꯤꯅꯣ ꯑꯇꯣꯝꯕ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨꯅ? ꯐꯝꯂꯨ ꯂꯥꯎꯋꯣ, ꯀꯩꯗꯧꯔꯒꯦ ꯅꯣꯏꯕꯨ?" ꯂꯩꯃꯅ, "ꯏꯆꯦ, ꯅꯅꯥꯎꯒꯤ ꯈꯟꯊꯍꯧꯗꯕ ꯃꯤꯀꯨꯞꯇ ꯏꯆꯦꯒꯤ ꯊꯃꯣꯏ ꯁꯣꯛꯅꯕ ꯅꯅꯥꯎꯅ ꯇꯧꯈꯤꯕꯗꯣ ꯑꯃꯨꯛꯇꯗꯤ ꯑꯄꯪꯕꯤ ꯅꯅꯥꯎꯅꯤ ꯈꯟꯕꯤꯗꯨꯅ ꯉꯥꯛꯄꯤꯌꯨ꯫ ꯑꯩ ꯏꯆꯦꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ, ꯍꯥꯏꯔꯣꯏꯗꯕ ꯀꯌꯥ ꯑꯃꯁꯨ ꯍꯥꯏꯈ꯭ꯔꯦ꯫ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯉꯁꯤꯗꯤ ꯄꯨꯝꯅꯃꯛꯅ ꯑꯩꯕꯨ ꯏꯟꯊꯣꯛꯄꯤꯔꯦ, ꯇꯧꯖꯔꯨꯕ ꯐꯠꯇꯕꯗꯨꯒꯤ ꯃꯍꯩ ꯑꯣꯏꯅ." "ꯍꯩ ꯑꯉꯥꯎꯕꯤ, ꯀꯔꯤꯒꯤ ꯏꯅꯥꯎꯅ ꯂꯥꯟꯒꯅꯤ? ꯃꯁꯤꯅꯤ ꯄꯨꯟꯁꯤ ꯍꯥꯏꯔꯤꯕꯁꯤ꯫ ꯑꯩ ꯏꯅꯥꯎꯗ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯧꯕ ꯀꯔꯤꯝꯇ ꯂꯩꯇꯦ꯫ ꯅꯪꯅ ꯅꯆꯥꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯕ ꯏꯆꯦꯁꯨ ꯈꯪꯉꯤ꯫ ꯂꯥꯛꯑꯣ ꯏꯆꯦ, ꯍꯥꯟꯅꯒꯨꯝ ꯏꯇꯩꯅ ꯊꯝꯕꯤꯔꯝꯕ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯅꯨꯡꯁꯤꯅꯅ ꯂꯩꯔꯨꯔꯁꯤ꯫ ꯊꯣꯏꯕꯁꯦ ꯉꯁꯤꯗꯒꯤ ꯏꯆꯦꯗ ꯁꯤꯟꯅꯔꯕꯅꯤ꯫ ꯄꯣꯛꯆꯔꯕꯁꯨ ꯃꯆꯥ ꯅꯥꯎꯌꯣꯛꯄꯤ ꯍꯩꯇꯕꯤ ꯐꯠꯇꯕꯤ ꯃꯃꯥꯅꯤ ꯑꯩꯗꯤ꯫ ꯏꯆꯥꯁꯦ ꯑꯩꯅ ꯃꯥꯡꯍꯟꯒꯗꯧꯔꯦ꯫ ꯏꯅꯥꯎ, ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ꯫ ꯃꯐꯝꯗꯨꯗ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯣꯏꯒꯦ꯫ ꯉꯁꯤꯗꯤ ꯃꯐꯝ ꯑꯁꯤꯅ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕ ꯄꯣꯊꯥꯐꯝ ꯑꯣꯏꯔꯦ꯫ ꯑꯗꯨꯅ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯔꯒꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯆꯦꯅ ꯅꯅꯥꯎꯕꯨ ꯋꯥꯔꯧꯔꯤ ꯍꯥꯏꯕ ꯈꯪꯖꯩ꯫ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯤꯕ ꯏꯔꯥꯜꯁꯦ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯨ ꯀꯩꯗꯧꯒꯦ? ꯏꯆꯦꯒꯤ ꯈꯣꯡ ꯀꯣꯟꯗꯨꯅ ꯍꯥꯏꯖꯔꯤ." "ꯂꯩꯃ, ꯀꯔꯤꯅꯣ? ꯇꯧꯍꯩꯗꯦ, ꯍꯧꯒꯠꯂꯣ." "ꯏꯃꯥꯕꯣꯛ, ꯄꯥꯖꯤꯅ ꯊꯝꯕꯤꯔꯝꯕ ꯌꯨꯝꯗꯨꯗ ꯆꯠꯁꯤ꯫ ꯑꯩꯈꯣꯏ ꯄꯨꯟꯅ ꯅꯨꯡꯁꯤꯅꯅ ꯏꯃꯥ ꯑꯅꯤ ꯑꯃꯗꯤ ꯄꯥꯕꯒꯤ ꯁꯦꯕꯥ ꯅꯆꯥꯅ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯔꯁꯤ꯫ ꯃꯐꯝ ꯑꯁꯦ ꯏꯃꯥꯕꯣꯛꯅ ꯌꯥꯕꯤꯗ꯭ꯔꯕꯗꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯅꯆꯥꯅ ꯋꯥꯔꯧꯖꯒꯅꯤ." ꯇꯣꯝꯕꯅ, "ꯏꯗꯩꯃ, ꯇꯥꯆꯧꯅ ꯊꯝꯕꯤꯔꯝꯕ ꯌꯨꯝꯗꯨꯗ ꯆꯠꯁꯤ꯫ ꯃꯇꯥꯡ ꯃꯇꯝ ꯆꯥꯅ ꯅꯨꯄꯤ ꯋꯥꯔꯛꯄ ꯉꯝꯗꯦ, ꯅꯨꯄꯥ ꯊꯣꯛꯇꯦ ꯍꯥꯏꯅ ꯅꯅꯥꯎꯕꯨ ꯏꯇꯩꯃꯅ ꯋꯥꯔꯧꯕꯤꯒꯅꯨ." "ꯀꯔꯤꯒꯤ ꯑꯩꯅ ꯋꯥꯔꯧꯒꯅꯤ? ꯉꯁꯤ ꯑꯩꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯉꯝꯂꯤꯕꯁꯤ ꯅꯪꯒꯤ ꯅꯄꯥꯜꯗꯒꯤꯅꯤ꯫ ꯐꯔꯦ, ꯆꯠꯂꯁꯤ꯫ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤ ꯃꯇꯦꯛ ꯑꯁꯤ ꯅꯈꯣꯏꯒ ꯄꯨꯟꯅ ꯂꯩꯗꯨꯅ ꯃꯥꯒꯤ ꯁꯪꯒꯥꯏꯗ ꯑꯔꯣꯏꯕ ꯃꯇꯝ ꯑꯗꯣ ꯉꯥꯏꯕ ꯍꯥꯏꯕꯗꯨꯅꯤ." ꯑꯁꯨꯝꯅ ꯑꯌꯤꯡꯕꯤ ꯃꯄꯨꯔꯣꯏꯕꯅ ꯊꯝꯕꯤꯔꯝꯕ ꯌꯨꯝꯗꯨꯗ ꯑꯃꯨꯛ ꯍꯜꯂꯛꯈꯤ꯫ ꯃꯇꯝꯗꯤ ꯈꯔ ꯑꯃꯁꯨ ꯍꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯊꯣꯏꯕꯁꯨ ꯃꯥꯅ ꯄꯥꯝꯖꯕꯤ ꯂꯥꯡꯂꯦꯟꯒ ꯂꯨꯍꯣꯡꯂꯦ꯫ ꯂꯥꯡꯂꯦꯟꯁꯨ ꯑꯌꯤꯡꯕꯤꯒꯨꯝ ꯄꯨꯛꯆꯦꯜ ꯇꯞꯄꯤ, ꯊꯧꯒꯜꯂꯣꯟ ꯈꯪꯕꯤ, ꯌꯨꯝꯒꯤ ꯃꯧ ꯑꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯕꯤꯅꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯃꯌꯥꯝ ꯄꯨꯟꯅ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯇꯥꯟꯖꯥꯁꯤꯗ ꯂꯥꯡꯂꯦꯟ ꯆꯥ ꯄꯨꯗꯨꯅ ꯊꯣꯛꯂꯛꯇꯨꯅ ꯑꯃꯃꯝꯇ ꯑꯣꯏꯅ ꯄꯤꯔꯝꯃꯤ꯫ ꯑꯌꯤꯡꯕꯤꯅ, "ꯏꯃꯧ ꯏꯕꯦꯝꯃ, ꯂꯥꯎꯅꯤ ꯅꯪꯁꯨ ꯉꯥꯏꯍꯥꯛ ꯐꯝꯈꯣ." ꯂꯩꯃꯅ, "ꯂꯥꯎ ꯂꯥꯎ, ꯉꯁꯤꯗꯤ ꯏꯅꯦꯝ ꯋꯥ ꯍꯥꯏꯒꯦ, ꯑꯩꯒꯤ ꯈꯣꯡꯒꯨꯜ ꯅꯦꯜꯂꯛꯇꯅꯕ." ꯂꯥꯡꯂꯦꯟꯅ, "ꯀꯩ ꯋꯥꯅꯣ ꯏꯃꯥ?" "ꯑꯣ, ꯀꯔꯤꯁꯨ ꯅꯠꯇꯦ꯫ ꯌꯨꯝ ꯑꯃ ꯄꯥꯟꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯂꯨꯏ꯫ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕꯁꯤꯃꯨꯛ ꯃꯤꯅ ꯃꯤꯍꯨ ꯆꯪꯏ꯫ ꯑꯗꯨꯅ ꯏꯃꯧꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯅ ꯌꯨꯝ ꯑꯁꯤ ꯀꯥꯏꯅꯕ ꯋꯥ ꯉꯥꯡꯂꯛꯄꯗ ꯃꯗꯨꯕꯨ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯌꯥꯗꯦ꯫ ꯄꯥꯡꯊꯣꯛꯂꯕꯗꯤ ꯏꯃꯨꯡꯁꯤ ꯀꯥꯏꯒꯗꯧꯔꯤꯕꯅꯤ, ꯈꯪꯂꯕ꯭ꯔꯥ?" ꯊꯣꯏꯕꯅ, "ꯑꯣ, ꯑꯩꯅ ꯈꯟꯕ ꯅꯨꯄꯤꯗꯤ ꯏꯃꯥꯒꯨꯝꯅ ꯇꯧꯗꯤꯌꯦ, ꯏꯃꯥꯕꯣꯛꯀꯨꯝꯕꯤꯅꯦ ꯑꯩꯒꯤ ꯅꯨꯄꯤꯗꯤ꯫ ꯏꯃꯥꯒꯨꯝꯅ ꯂꯤꯟꯅ ꯃꯀꯣꯟ ꯆꯪꯂꯝꯗꯥꯏꯗ ꯁꯨꯝꯕ ꯑꯗꯨꯒꯨꯝꯕ ꯅꯠꯇꯦ꯫ ꯑꯩꯒꯤ ꯅꯨꯄꯤꯗꯤ ꯂꯩꯀꯥꯏꯁꯨ ꯀꯣꯏꯍꯜꯂꯣꯏ, ꯑꯗꯨꯒ ꯄꯥꯕꯗꯧꯅ ꯅꯨꯄꯥ ꯊꯣꯛꯇꯕ ꯅꯨꯄꯥꯁꯨ ꯑꯩꯗꯤ ꯑꯣꯏꯔꯣꯏ." ꯇꯣꯝꯕꯅ, "ꯅꯨꯄꯥ ꯊꯣꯛꯄ ꯏꯆꯥ, ꯅꯄꯥ ꯑꯣꯏꯗꯅꯕ ꯍꯣꯠꯅꯧ꯫ ꯑꯗꯨꯕꯨ ꯁꯤꯃꯗꯤ ꯍꯥꯏꯒꯦ, ꯅꯨꯄꯤꯒꯤ ꯁꯛꯇꯤꯁꯦ ꯀꯟꯗꯤ ꯀꯟꯕꯅꯤ, ꯃꯈꯣꯏꯒꯤ ꯁꯛꯂꯣꯟꯁꯦ ꯌꯥꯝꯁꯨ ꯑꯣꯟꯊꯣꯛꯅ ꯌꯥꯝꯕꯅꯤ." ꯑꯌꯤꯡꯕꯤꯅ, "ꯊꯤꯗꯥ ꯑꯉꯥꯎꯕ ꯑꯅꯤꯁꯤꯗꯤ, ꯑꯩꯅ ꯍꯥꯏꯒꯗꯕꯗꯤ ꯂꯩꯕ ꯂꯩꯃꯤꯟꯅꯔꯕꯗꯤ ꯅꯣꯡꯃ ꯐꯥꯗꯣꯛ ꯅꯨꯡꯉꯥꯏꯅꯗꯕ ꯍꯥꯏꯕꯁꯤꯗꯤ ꯍꯧꯅꯁꯥꯅꯤ꯫ ꯅꯨꯡꯉꯥꯏꯅꯗꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯩꯗꯧꯅꯨꯡꯗ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯤꯕ ꯏꯃꯨꯡꯗꯣ ꯇꯣꯈꯥꯏ ꯇꯥꯅꯕ ꯍꯣꯠꯅꯔꯣꯏꯗꯕꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯅꯈꯣꯏꯁꯨ ꯅꯈꯣꯏꯒꯤ ꯅꯊꯧ ꯇꯧꯖꯔꯨꯔꯣ." ꯑꯁꯨꯝꯅ ꯂꯩꯃ ꯀꯣꯟꯅ ꯊꯪꯗ ꯃꯥꯅ ꯇꯧꯖꯔꯨꯕꯗꯨ ꯂꯥꯜꯂꯤ ꯈꯪꯖꯔꯛꯇꯨꯅ ꯃꯔꯥꯜ ꯌꯥꯖꯗꯨꯅ ꯍꯥꯟꯅꯒꯨꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯈꯤ꯫ ꯑꯃꯗꯤ ꯑꯌꯤꯡꯕꯤ ꯃꯥꯁꯨ ꯑꯈꯥꯡ ꯀꯟꯕꯤ ꯑꯣꯏꯕꯅ ꯃꯄꯨꯔꯣꯏꯕꯒꯤ ꯁꯪꯒꯥꯏꯗ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯄꯣꯛꯆꯕ ꯃꯆꯥ ꯅꯠꯇ꯭ꯔꯕꯁꯨ ꯊꯣꯏꯕꯅ ꯃꯃꯥ ꯑꯃꯗꯒꯤ ꯇꯥꯗꯅ ꯃꯃꯥꯕꯨ ꯈꯟꯖꯩ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯄꯨꯟꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯈꯤ꯫